ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤꯅ ꯅꯨꯄꯥ ꯐꯥꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯑꯏꯕꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯃꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯏꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯝꯕ ꯂꯧ ꯑꯗꯨ ꯃꯔꯦꯡꯁꯨ ꯃꯗꯨꯗ ꯊꯥꯡꯀꯠꯇꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯂꯥꯛꯏ꯫ ꯈꯝꯕ ꯂꯣꯛꯇꯥꯛ ꯃꯄꯥꯜꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ, ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯕꯨ ꯀꯗꯣꯝꯗ ꯆꯠꯁꯤꯒꯦ? ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯑꯁꯣꯝꯗꯗꯤ ꯃꯤꯁꯨ ꯌꯥꯝꯅ ꯎꯏ, ꯀꯔꯝ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯍꯜ ꯑꯃ ꯃꯤ ꯊꯤꯜꯂꯨꯕ ꯍꯜꯂꯛꯇꯨꯅ ꯄꯥꯠꯄꯥꯜ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯑꯍꯜ ꯑꯗꯨꯅ, ꯍꯥꯏ ꯈꯝꯕ, ꯀꯩꯗꯧꯔꯦ? ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ ꯏꯁꯨꯗꯤ? ꯏꯄꯨ, ꯏꯃꯥ ꯃꯁꯥ ꯉꯝꯗꯗꯨꯅ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯏꯁ, ꯅꯗꯥꯎ ꯌꯥꯗꯦꯍꯦ ꯏꯕꯣ, ꯉꯁꯤꯒꯤ ꯉꯥ ꯆꯥꯍꯜꯂꯛꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯦ ꯑꯃꯨꯛ ꯇꯣꯏꯕ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏꯕꯒꯨꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯕꯨ ꯈꯔ ꯍꯟꯅꯈ꯭ꯔꯕꯅꯤ꯫ ꯈꯝꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯥꯗꯤ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯂꯥꯡ ꯈꯣꯏ ꯑꯗꯨꯗ ꯑꯊꯨꯕ ꯉꯥ ꯈꯔ ꯑꯗꯨ ꯌꯣꯟꯗꯨꯅ ꯀꯨꯝ ꯂꯩꯅꯥ ꯆꯦꯜꯂꯕꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯈꯝꯕꯅ, ꯏꯄꯨ, ꯃꯌꯥꯝꯒꯤ ꯆꯤꯊ ꯅꯥꯟꯊꯕ ꯑꯗꯨꯅ ꯅꯁꯨꯒꯤ ꯇꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯏꯄꯨꯁꯨꯅꯦ, ꯃꯤ ꯑꯃꯨꯛꯇ ꯊꯤꯜꯂꯨꯈꯤꯒꯦ꯫ ꯑꯍꯜ ꯑꯗꯨ ꯍꯤ ꯑꯗꯨ ꯍꯣꯜꯂꯛꯏ꯫ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯧ ꯅꯍꯥ ꯑꯗꯨꯅ, ꯏꯄꯨ, ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯁꯥꯖꯩꯅꯣꯅꯦ? ꯅꯣꯡꯃꯥꯏꯊꯦꯝꯒꯤꯅꯤ ꯏꯕꯦꯝꯃ꯫ ꯀꯔꯝꯕ ꯅꯣꯡꯃꯥꯏꯊꯦꯝꯅꯣꯅꯦ? ꯈꯨꯗꯥꯛ ꯄꯥꯟꯕ ꯀꯣꯟꯕ ꯃꯐꯝꯒꯤꯅꯤ ꯏꯕꯦꯝꯃ꯫ ꯃꯥꯕꯨ ꯍꯥꯟꯅ ꯈꯪ ꯂꯥꯛꯄ꯭ꯔꯅꯦ? ꯈꯪꯖꯗꯦꯗ ꯏꯄꯨ, ꯃꯄꯥꯡꯒꯁꯨ ꯐꯅ ꯐꯩ꯫ ꯄꯥꯠꯁꯤꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯁꯦꯜꯕꯨ ꯀꯌꯥꯝ ꯐꯪꯉꯝꯗꯣꯏꯅꯣ? ꯃꯄꯥꯡꯒꯁꯨ ꯐꯔꯤ, ꯂꯪꯐꯩ ꯆꯠꯂꯒ ꯁꯦꯜ ꯇꯥꯟꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯏꯕꯦꯝꯃ, ꯃꯥꯁꯨ ꯆꯠꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥ ꯑꯁꯣꯟꯕꯤ ꯐꯝꯖꯦꯟꯅꯔꯕꯤ ꯑꯃ ꯂꯩ, ꯃꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕꯅꯤꯗ꯫ ꯃꯁꯤꯗꯒꯤ ꯍꯜꯂꯛꯂꯒ ꯀꯅꯥꯒꯤ ꯆꯥꯛꯇꯒꯤ ꯋꯥꯏꯗꯒꯤ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯔꯥꯏ ꯍꯦꯜꯂꯤꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ꯫ ꯍꯩꯃꯥ, ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯩꯇ꯭ꯔꯦꯗ ꯏꯕꯦꯝꯃ, ꯃꯥꯒ ꯈꯛꯇꯅꯤ꯫ ꯑꯗꯨꯗꯤ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯗꯧꯅꯤꯅꯦ꯫ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅꯗꯤ ꯃꯗꯨ ꯍꯥꯏꯔꯤꯕꯅꯤ, ꯃꯇꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯁꯨꯅꯦ, ꯃꯁꯛ ꯐꯖꯕ ꯈꯛꯇꯅ ꯌꯥꯗ꯭ꯔꯦꯅꯤ, ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯋꯥꯅꯤ, ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯅꯤꯅ ꯈꯜꯂꯤꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯃꯇ ꯌꯥꯗꯦ, ꯃꯥꯅꯁꯨ ꯌꯥꯗꯦ, ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯗꯤ꯫ ꯃꯧꯗꯨ ꯃꯥꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯍꯜ ꯑꯁꯤꯅ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯃꯤꯕꯨ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯗꯨꯅ ꯅꯣꯡꯃꯒꯤ ꯁꯦꯜ ꯇꯥꯟꯖꯕꯅꯤ꯫ ꯄꯥꯠ ꯑꯁꯤꯗ ꯇꯥꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯃꯥꯒꯤ ꯍꯤꯡꯅꯅꯕ ꯑꯃꯃꯝ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯍꯜ ꯑꯗꯨ ꯄꯥꯠ ꯑꯗꯨꯗ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯤꯕ, ꯑꯃꯒ ꯀꯧꯅꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ, ꯏꯍꯦ, ꯂꯣꯛꯇꯥꯛ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯪꯒꯤ ꯅꯁꯥꯏꯒꯣꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯕ ꯑꯁꯤꯒꯤ ꯆꯪꯖꯐꯝ ꯄꯤꯔꯤꯕ ꯑꯁꯦ, ꯏꯃꯥ, ꯅꯪꯒꯤ ꯅꯇꯤꯛ ꯅꯉꯥꯜꯅꯅꯤꯀꯣ꯫ ꯈꯝꯕ ꯅꯨꯡꯁꯥꯁꯨ ꯐꯅ ꯂꯩꯈꯠꯂꯛꯂꯦ, ꯑꯗꯨꯕꯨ ꯃꯥꯗꯤ ꯉꯥ ꯑꯃꯇ ꯐꯥꯗ꯭ꯔꯦ꯫ ꯈꯝꯕ ꯏꯌꯥꯏ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯡ ꯑꯗꯨ ꯀꯥꯏꯕꯗ ꯉꯥ ꯑꯃꯠꯇ ꯊꯨꯔꯝꯗꯕ ꯑꯗꯨꯗ, ꯑꯁ, ꯀꯔꯝꯅꯣ ꯁꯤꯗꯤ? ꯂꯥꯡꯁꯤꯗꯤ ꯉꯈꯥ ꯃꯃꯤꯠ ꯇꯥꯡꯕ ꯑꯃ ꯐꯥꯎꯕ ꯊꯨꯗ꯭ꯔꯤꯁꯤꯕꯣ? ꯂꯥꯡ ꯑꯗꯨ ꯑꯃꯨꯛ ꯊꯥꯗꯩ꯫ ꯈꯣꯏ ꯑꯗꯨ ꯂꯨꯞꯂꯦ ꯍꯥꯏꯅ ꯆꯤꯡꯈꯠꯂꯨꯕꯗ ꯍꯪꯉꯣꯏ ꯑꯆꯧꯕ ꯑꯃ ꯑꯣꯏꯅ ꯊꯨꯔꯝꯃꯤ꯫ ꯈꯝꯕ ꯍꯪꯉꯣꯏ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯗꯨꯅ, ꯍꯦ ꯍꯪꯉꯣꯏ, ꯑꯩꯗꯣ ꯅꯪꯕꯨ ꯐꯥꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩꯒꯤ ꯈꯣꯏ ꯑꯁꯤꯅ ꯅꯪꯕꯨ ꯊꯨꯔ ꯃꯥꯜꯂꯦ, ꯆꯠꯂꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯅ ꯍꯪꯉꯣꯏ ꯑꯗꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯈꯝꯕ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯂꯩꯔꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯥ ꯑꯃꯇ ꯐꯥꯗ꯭ꯔꯦ꯫ ꯈꯝꯕ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯉꯥ ꯑꯃ ꯐꯥꯎꯕ ꯐꯥꯗꯕ ꯑꯗꯨꯗ ꯃꯃꯥ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯨꯡꯁꯥ ꯊꯤꯔꯛꯏ꯫ ꯈꯝꯕ ꯃꯊꯟꯇ, ꯀꯔꯤꯅꯣ, ꯉꯁꯤꯁꯨ ꯑꯩꯒꯤ ꯂꯥꯡꯈꯣꯏ ꯑꯁꯤꯕꯨ ꯉꯥ ꯑꯃ ꯐꯥꯎꯕ ꯊꯨꯗ꯭ꯔꯤꯁꯤꯕꯣ? ꯉꯥ ꯈꯟꯕꯗꯨꯗ ꯂꯣꯏꯅ ꯐꯥꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯐꯔꯦ, ꯊꯣꯛꯂꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤ, ꯑꯩ ꯀꯥꯔꯒꯦ꯫ ꯈꯝꯕ ꯍꯤ ꯑꯗꯨ ꯃꯄꯥꯜ ꯇꯝꯅ ꯍꯣꯟꯖꯤꯜꯂꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯅꯕ ꯂꯥꯛꯅꯔꯛꯏ꯫ ꯑꯍꯜ ꯑꯗꯨꯁꯨ ꯀꯥꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯈꯝꯕꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄ ꯑꯗꯨꯗ, ꯍꯥꯏ ꯈꯝꯕ, ꯀꯩꯗꯧꯔꯦ ꯏꯁꯨꯕꯣ? ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯤꯕꯗꯤ ꯉꯥꯒ ꯑꯝꯇ ꯐꯥꯔꯛꯇ꯭ꯔꯕ꯭ꯔꯅꯦꯍꯦ? ꯍꯣꯏꯕꯣ, ꯁꯦꯡꯉꯕ꯭ꯔꯅꯦ ꯅꯪꯕꯣ? ꯄꯥꯠ ꯑꯁꯤꯗ ꯉꯥ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯕ ꯍꯩꯕꯗꯤ ꯅꯪꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯀꯗꯥꯏ, ꯏꯄꯨ ꯌꯦꯡꯒꯦ ꯀꯗꯥꯏ? ꯑꯍꯜꯗꯣ ꯈꯝꯕꯒꯤ ꯉꯥ ꯀꯣꯜ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯉꯈꯥ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯏꯍꯦ,
Sidi tasengna phadredana. Kamdoribanu tawrisidi. Khangdrede ipu aisu. Asi haiduna khamba nungaitana koyet adu lokthokduna famduna laikre. Adudi kamdoba tare ngasidi. Yumda nga ama phawba pushindana karamna changani. Horen gi cheng wana basilso amta lehode. Khambagi mataw adu yengba ngamdraduna. Karigi isuna adugi waruni sese ipugi sel yauri. Tara sinane ngasigi silo. Asumna ahala sina khambagi waraklaba matamda hek mateng pangi. Mahak na tanakana amasu laite magi mateng pangbinaba. Khamba sel adu lawduna. Ipuna aina waraklaba matamda hek asumna mateng pangbibase. Nasuna karamba matamda laman singba ngamgodoino haiba khangdre. Karigi lamano. Ipuna leitraba matamda nangna amuk panglaga loiredana. Adubu ipu hi honba asina nongmada kayadi phangba ngambage. Ibungo nongmugi daw haibadunida. Pat asibu yenge lakpa mi nongmugi masingdi yamkhalai. Makhoina ni tongliba asisu natrabadi kanana tongbini. Mafam asigi mi ayambadi magi hi loina leinaba ngaktani. Ipo aigisu hi honbana pharadra khangde. Nga se nongmugi phabagi changa se asum hanthare. Sinadi ai imung puba ngamgadaba mansilaktre. Imasu nongmugi sonjin behenjelai. Madusu yai. Nangi hi kayadi leise. Ipo hauzik thauri se sikhaktane. Ani gumba suradi phagadabani ni. Phare. Ama sida achanbu honba tabani. Hayengdagi ipugi tung illo. Yenaraga purasi. Nungaireda ipu. Lao karasi. Nama nungsha thiramani. Halasi lao. Khamba numidangi kona naba lupatara aduna aphangba leirei. Dukala aduda. Ine. Cheng pawa amta pibiyo. Aduga ngari lupa anidaga. Arembaduna alu pibiro. Karino ni ibungo khamba. Nangna pot hek leiba sima. Ine se tambamga amata khangde. Kita da ko hekta ngawi. Khamba mayamangduda ikaire khamba tapna. Ine. Ai yamde haizaroi. Ine na piningba kitang warabasu pibiyo. Nangna di kitang hairiba. Alu sibu khaidu aga piba yabrado. Sese sida leire. Cheng sisune. Masina na khoibu chaba ko na bro. Ine. Imadi thoina chadi. Aitane. Aduna adum ko nei. Phare. Haima. Aidi ikawbu kawini he. Namana ngasai angang tharaktuna ballama lawkhibani. Nang laaga selfie ge haina. Madu piramu. Ine hayengne kaithel karugadabani. Ine. Ngasigidi na cha selamda yaujadre. Hayeng soitana pizarage. Phare. Hayeng di pidaba yaroi ko. Hoine. Khamba mayumda thuna lai. Dukanda lairamba nupising aduna khambada yengduna. Haima. Nupanasu potsona boire. Asi hairaga mayamdo wawa loina noknai. Khamba hainaribaduna sonpikna tai adubo hanna yengnamdana mayumda lakle. Mama Chandrina heduna lairami. Khamba manga sidi kharasu thengkhre. Khamba mamagi manakta chenseli aduga. Ima. Nasagadorage. Isayam ngamdrabo ima. Chandri makholadu phaiduna. Imagi bungo. Karino ni nangbo asuk thenglakliba. Imabu karimata nungsidrabani nangbo. Khamba mamagi masadu paiduna. Kari soiri haina yengsanna. Ima. Kaigino adumaina hairibade. Mamabu nungsidaba macha sangsarshida leiramgadrane. Ima ising kita hana thakke. Khanause khawgangnare. Khamba ising lauruduna mamada bi. Chandri ising khara thakpadagi nemtharai khamba mamagi makhong paina. Ima khara pharaba. Chandri haiduna makok nomi. Khamba nokfe tauna. Hayengdagidi ngana alanida. Ima kaisu wahalaroi. Ngasina karigi thenga ibano. Nga singdo loina yonanaba honarakpadani. Khamba mamada oidaba wanganglai. Nga di kayam lemai. Amta lemaktre ahalama laktuna loi pukre. Ama phawba lemlaktraba. Hoima. Haujikidi kari insang thongba tare. Ima alu leire. Yeli khare heglei aduga irolasira. Masina imung asigi khwaidagi hauraba mathel amani.
ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯕꯨ ꯏꯁꯥꯁꯦ ꯌꯦꯜꯂꯤ ꯃꯅꯝ ꯅꯝꯃꯦꯅꯦꯍꯦ꯫ ꯅꯪꯕꯨ ꯉꯥꯁꯨ ꯐꯥꯕ ꯆꯠꯂꯤ, ꯉꯥ ꯑꯃꯠꯇꯁꯨ ꯄꯨꯁꯤꯜꯂꯛꯎꯅꯦ꯫ ꯏꯃꯥꯕꯨ ꯌꯣꯠꯄ ꯌꯥꯗ꯭ꯔꯦꯅꯦ ꯅꯪꯕꯨ꯫ ꯏꯃꯥ ꯏꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯉꯤꯅꯦꯍꯦ꯫ ꯈꯝꯕ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯡꯖꯤꯡ ꯆꯤꯡꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯅꯟꯊꯔꯛꯄꯒꯨꯝꯅ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥ ꯃꯃꯥꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯎꯠꯊꯣꯛꯇꯦ, ꯅꯣꯛꯐꯦꯠ ꯇꯧꯅ꯫ ꯏꯃꯥ, ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯄꯨꯔꯛꯑꯒꯦ꯫ ꯃꯤꯅ ꯂꯩꯈꯤꯕꯗꯨꯗ ꯍꯥꯏꯕ ꯉꯝꯗ ꯇꯧꯕꯅꯤ꯫ ꯍꯌꯦꯡꯗꯤ ꯏꯃꯥꯒꯤ ꯁꯔꯨꯛ ꯍꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯃꯒꯦ꯫ ꯆꯟꯗ꯭ꯔꯤ ꯃꯆꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯑꯗꯨ ꯌꯣꯠꯄ ꯋꯥꯔꯕꯁꯨ ꯋꯥꯅ ꯍꯤꯡꯅꯅꯕ ꯆꯥꯗꯨꯅ ꯅꯣꯡꯃ ꯑꯗꯨ ꯂꯦꯟꯈ꯭ꯔꯦ꯫ ꯈꯝꯕ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯃꯊꯟꯇ, ꯀꯩꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯁꯨꯝ ꯍꯤꯡꯕ ꯇꯥꯔꯤꯕ꯭ꯔꯥ? ꯐꯔꯦ, ꯑꯩꯒꯤꯁꯨ ꯏꯁꯣꯔꯅ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯝꯂꯝꯒꯅꯤ꯫ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ꯫ ꯈꯝꯕ ꯑꯍꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯖꯔꯦ꯫ ꯈꯝꯕ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯈꯝꯕ ꯉꯁꯤꯗꯤ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯐꯅ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯃꯃꯥꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯂꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛ ꯈꯔ ꯌꯣꯝꯂꯦ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ? ꯑꯁꯨꯛ ꯉꯟꯅ ꯆꯥꯛꯀꯗꯤ ꯀꯝꯗꯧꯔꯒꯦ? ꯊꯣꯡꯕ ꯂꯣꯏꯔꯝꯂꯕꯅꯤ, ꯈꯔ ꯉꯟꯅ ꯆꯠꯂꯒꯦ꯫ ꯉꯥ ꯈꯔ ꯌꯥꯝꯅ ꯐꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯆꯥꯛꯇꯨ ꯊꯤꯔꯝꯗ꯭ꯔꯕꯅꯤ ꯏꯃꯥ, ꯍꯣꯔꯦꯟ ꯏꯪꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯆꯐꯨꯗ ꯑꯗꯨꯝ ꯍꯥꯞꯄꯝꯕꯅꯤ꯫ ꯑꯩꯒꯤ ꯁꯔꯨꯛꯇꯤ ꯈꯔ ꯄꯨꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯄꯪꯊꯦꯡ ꯊꯦꯡꯉꯛꯀꯅꯨꯀꯣ꯫ ꯏꯃꯥ ꯌꯨꯝꯁꯤꯗ ꯏꯗꯣꯝ ꯂꯩꯕꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯄꯤꯛꯁꯤꯜꯂꯤ꯫ ꯈꯝꯕ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯈꯝꯕ ꯉꯁꯤꯗꯤ ꯄꯥꯠ ꯑꯗꯨꯗ ꯇꯥꯕ ꯐꯅ ꯉꯜꯂꯤ꯫ ꯈꯝꯕ ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯀꯠꯇꯨꯅ, ꯍꯦ ꯏꯃꯥ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯅꯁꯥꯏꯒꯣꯜ ꯑꯁꯤꯗ ꯂꯩꯗꯨꯅ ꯅꯆꯥꯕꯨ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥꯗꯤ ꯄꯤꯅꯕꯤꯌꯨꯀꯣ꯫ ꯈꯝꯕ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯔꯛꯏ꯫ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯅ ꯇꯧꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯈꯝꯕ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯍꯣꯟꯕ ꯍꯧꯔꯛꯏ꯫ ꯈꯝꯕ ꯍꯣꯜꯂꯛꯄ ꯍꯤ ꯑꯗꯨꯒꯤ ꯁꯥꯐꯨꯅ ꯑꯅꯛꯄ ꯂꯩꯔꯥꯏꯗ ꯌꯩꯈꯤꯗꯨꯅ ꯏꯊꯛ ꯏꯄꯣꯝ ꯀꯥꯔꯔꯦ ꯂꯣꯛꯇꯥꯛ ꯑꯗꯨ꯫ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤꯅ, ꯏ, ꯀꯅꯥꯅꯣ ꯑꯁꯨꯛ ꯉꯟꯅ ꯑꯩꯕꯨ ꯌꯥꯀꯥꯏꯍꯟꯕꯗꯤ? ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯗ꯭ꯔꯤ꯫ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯅꯣꯡꯃꯗ ꯑꯩꯕꯨ ꯄꯣꯊꯥꯍꯟꯗꯦ꯫ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯐꯩ, ꯉꯁꯤꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯒꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯈꯝꯕꯅ ꯂꯣꯛꯇꯥꯛ ꯃꯌꯥꯏ ꯑꯗꯨꯗ ꯐꯖꯔꯕ ꯁꯕꯥꯜ ꯑꯗꯨꯗ ꯍꯤ ꯁꯥꯡꯅ ꯍꯣꯜꯂꯛꯄꯒꯤ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯀꯣꯔꯧꯍꯟꯕꯒꯤ ꯉꯪꯔꯥꯟꯅꯔꯕ ꯃꯆꯨ ꯑꯗꯨꯅ ꯌꯩꯕꯗ ꯄꯨꯡꯂꯪ ꯂꯪꯅ ꯎꯔꯔꯦ꯫ ꯂꯣꯛꯇꯥꯛ ꯃꯌꯥꯏ ꯑꯗꯨꯗ ꯃꯊꯟꯇ ꯅꯧ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯤ ꯍꯣꯟꯕꯗꯨ ꯎꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯉꯛꯅ, ꯏ, ꯀꯔꯝꯅꯣ ꯃꯁꯤꯗꯤ? ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯣꯏꯔꯤꯒꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯈꯣꯌꯨꯝ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯛ ꯅꯤꯡꯊꯤꯖꯕ ꯑꯁꯤꯗꯤ? ꯂꯥꯏꯔꯦꯝꯕꯤ ꯈꯨꯕꯥꯛ ꯂꯥꯏꯈꯟ ꯇꯥꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯩꯒꯤ ꯃꯤꯠꯅꯔꯅꯦ? ꯑꯩꯒꯤ ꯃꯤꯠꯅꯗꯤ ꯅꯠꯇꯦ꯫ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ? ꯐꯔꯦ, ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯏꯁꯤꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯈꯝꯕꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯈꯝꯕ ꯉꯔꯥꯡ ꯊꯥꯛꯂꯝꯕ ꯂꯥꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯉꯥꯗꯤ ꯑꯃꯠꯇ ꯊꯨꯔꯝꯗꯕ ꯑꯗꯨꯗ, ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯂꯣꯛꯇꯥꯛ ꯑꯁꯤꯕꯨ ꯉꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ꯭ꯔꯥꯅꯦ? ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯂꯥꯡꯈꯣꯏ ꯑꯁꯤꯗ ꯉꯥ ꯑꯃ ꯐꯥꯎꯕ ꯊꯨꯗꯕ ꯑꯁꯤꯕꯣ? ꯑꯩꯒꯤ ꯂꯥꯡ ꯈꯨꯊꯥꯛ ꯑꯁꯤꯕꯨ ꯁꯣꯏꯔꯕ꯭ꯔꯅꯦ? ꯈꯝꯕ ꯂꯥꯡ ꯑꯗꯨ ꯁꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯁꯣꯏꯗꯦꯅ, ꯃꯈꯥꯗꯁꯨ ꯅꯤꯡꯊꯤꯅ ꯇꯥꯔꯤ꯫ ꯈꯝꯕ ꯃꯃꯥꯏꯗ ꯅꯣꯡꯄꯣꯛ ꯑꯣꯟꯅ, ꯍꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥꯗ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯌꯦꯡꯕꯤꯔꯤꯕꯅꯣ? ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯉꯈꯥ ꯑꯃ ꯐꯥꯎꯕ ꯑꯩꯒꯤ ꯂꯥꯡ ꯑꯁꯤꯗ ꯊꯨꯗꯕꯕꯨ ꯏꯃꯥꯅ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯣ? ꯈꯝꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤꯅ, ꯃꯋꯥꯍꯩꯁꯦ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯈꯣꯌꯨꯝ ꯀꯅꯥꯒꯤ ꯁꯥꯏꯌꯣꯟꯕꯨ ꯑꯣꯏꯔꯤꯒꯕ? ꯂꯥꯏꯔꯦꯝꯕꯤ ꯑꯩ ꯐꯥꯎꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯣꯏꯗꯥꯔꯕ ꯑꯁꯤꯅꯗꯤ? ꯐꯩ, ꯇꯝꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯐꯥꯔꯒꯦꯗꯣ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯈꯝꯕꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯝꯕ ꯃꯥꯒꯤ ꯂꯥꯡ ꯑꯗꯨꯗ ꯀꯥꯏꯔꯨꯔꯒ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯃꯥꯅ ꯍꯜꯂꯛꯄ ꯀꯥꯟꯗꯗꯤ ꯄꯥꯠ ꯑꯗꯨꯗ ꯃꯤꯁꯨ ꯈꯔ ꯈꯔ ꯇꯥꯕ ꯍꯧꯅꯔꯦ꯫ ꯑꯍꯜ ꯑꯗꯨꯁꯨ ꯀꯨꯝꯂꯛꯄꯒ ꯈꯝꯕ ꯍꯤ ꯍꯣꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ꯫ ꯑꯍꯜ ꯑꯗꯨꯅ, ꯈꯝꯕ, ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯗ꯭ꯔꯕꯔꯣ? ꯏꯄꯨ, ꯉꯁꯤꯗꯤ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯤ꯫ ꯀꯔꯤꯅꯣꯅꯦ? ꯉꯥꯃꯤ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃꯅ ꯃꯌꯥꯝ ꯑꯃ ꯐꯥꯒꯅꯤ, ꯅꯣꯡꯃꯅ ꯈꯖꯤꯛꯇꯃꯛ ꯐꯥꯒꯅꯤ꯫ ꯑꯗꯨꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯕꯨ ꯏꯄꯣ, ꯉꯁꯤꯁꯨ ꯉꯟꯅ ꯂꯥꯛꯑꯒ ꯐꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯉꯥ ꯑꯃ ꯐꯥꯎꯕ ꯊꯨꯔꯝꯗꯦ ꯂꯥꯡꯗ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯁꯨꯗꯤ ꯏꯃꯥ ꯂꯥꯏꯔꯕꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯊꯥꯛꯀꯅꯤ? ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ? ꯍꯧꯖꯤꯛꯀꯤ ꯂꯥꯡ ꯀꯥꯏꯔꯨꯔꯕ꯭ꯔꯣ? ꯍꯣꯏ ꯏꯄꯨ꯫
ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯠꯇ ꯊꯨꯔꯝꯗꯕ? ꯍꯣꯏ, ꯑꯃ ꯐꯥꯎꯕ ꯊꯨꯔꯝꯗꯦ. ꯉꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ. ꯉꯥ ꯂꯩꯇꯕꯗꯤ ꯑꯣꯏꯔꯝꯂꯣꯏ. ꯆꯍꯤ ꯃꯤꯔꯣꯜ ꯀꯌꯥ ꯀꯌꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯂꯛꯂꯤꯕꯅꯤ. ꯉꯁꯤ ꯐꯥꯎꯕ ꯉꯥ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯛꯇ꯭ꯔꯤ. ꯅꯪꯒꯤꯗꯣ ꯀꯔꯤꯅꯣ ꯑꯃꯗꯤ ꯂꯩꯔꯤꯅꯦ ꯈꯝꯕ. ꯈꯝꯕ ꯅꯨꯡꯁꯥ ꯊꯤꯅ: ꯈꯪꯗꯦ, ꯏꯄꯨꯅ ꯅꯁꯨꯅ ꯀꯔꯤ ꯁꯣꯏꯈꯤꯕꯅꯣ, ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯅꯆꯥꯕꯨ ꯂꯥꯛꯅꯔꯤꯕꯁꯤ ꯈꯪꯗ꯭ꯔꯤ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯤꯗ ꯑꯍꯜ ꯑꯃꯅ: ꯇꯥꯗꯥ, ꯑꯁꯣꯝ ꯐꯥꯎꯗ ꯊꯣꯛꯄꯤꯔꯛꯎꯕ. ꯑꯍꯜ ꯑꯗꯨꯅ: ꯈꯝꯕ, ꯆꯠꯂꯣ, ꯅꯪ ꯃꯈꯣꯏꯕꯨ ꯊꯤꯜꯂꯨꯔꯣ. ꯃꯊꯪꯒꯤ ꯍꯜꯂꯛꯄ ꯑꯗꯨꯅꯅꯦ ꯏꯄꯨ ꯊꯤꯜꯂꯒꯦ. ꯐꯅꯤ ꯏꯄꯨ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯝꯕꯒꯤ ꯍꯤꯗ ꯍꯥꯞꯇꯨꯅ ꯊꯤꯜꯂꯛꯏ. ꯑꯍꯜ ꯑꯗꯨꯅ: ꯍꯩꯃꯥ, ꯈꯝꯕ, ꯅꯪꯁꯨ ꯍꯤ ꯑꯣꯏꯅ ꯍꯣꯜꯂꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯃꯁꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ. ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: ꯉꯥꯗꯤ ꯐꯥꯔꯔꯣꯏꯗꯕ? ꯉꯥꯁꯨ ꯐꯥꯒꯦꯗꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯉꯔꯥꯡꯗꯒꯤ ꯑꯩꯒꯤ ꯂꯥꯡꯗ, ꯑꯩꯒꯤ ꯈꯣꯏꯗ ꯉꯥ ꯑꯃ ꯐꯥꯎꯕ ꯊꯨꯗꯦ. ꯏꯃꯥ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯣꯜꯂꯤꯕꯅꯤ. ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ? ꯉꯥ ꯐꯥꯕꯗ ꯍꯩꯕꯗ ꯂꯣꯛꯇꯥꯛ ꯑꯁꯤꯗ ꯍꯥꯏꯅꯔꯤꯕ, ꯑꯗꯨꯒ ꯉꯥ ꯑꯝꯇ ꯐꯥꯗꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯗꯨꯅꯤ ꯏꯅꯦ, ꯑꯩꯁꯨ ꯉꯛꯏꯕꯅꯤ. ꯑꯗꯣ ꯏꯅꯦꯈꯣꯏꯁꯨ ꯉꯥ ꯊꯥꯕ ꯆꯠꯂꯤꯔꯣ? ꯆꯠꯂꯤꯕꯅꯤ. ꯌꯥꯔꯦ ꯌꯥꯔꯦ, ꯌꯧꯔꯦ. ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯉꯥꯁꯤꯡ ꯑꯗꯨ ꯊꯥꯡꯊꯕꯤꯔꯦ. ꯑꯍꯜꯁꯤꯡ ꯑꯗꯨꯅ: ꯈꯝꯕ, ꯁꯦꯜꯗꯤ ꯀꯌꯥ ꯄꯤꯌꯨꯒꯦ? ꯏꯅꯦ, ꯑꯩꯗꯤ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯗꯕꯅꯤꯅ ꯈꯪꯗꯦ. ꯏꯅꯦ ꯍꯣꯏꯅ ꯄꯤꯅꯤꯡꯕꯗꯣ ꯈꯔ ꯑꯗꯨꯝ ꯄꯤꯕꯤꯔꯣ. ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯉꯥ ꯇꯦꯛꯂꯒ ꯉꯥꯁꯤꯡ ꯑꯗꯨ ꯌꯥꯏꯔꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯊꯥꯔꯤꯕꯅꯤ. ꯈꯝꯕꯅ ꯈꯔ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯉꯥꯒꯤ ꯁꯦꯟꯗꯣꯡ ꯈꯔ ꯐꯨꯒꯠꯂꯒꯦ ꯈꯟꯗꯨꯅ ꯅꯍꯥꯃꯈꯩ ꯄꯤꯔꯝꯕ ꯆꯥꯡꯗꯒꯤ ꯈꯔ ꯍꯟꯊꯅ ꯄꯤꯔꯦ. ꯃꯁꯤꯅꯤ, ꯀꯔꯕꯥꯔ ꯐꯥꯎꯕ ꯑꯉꯝꯕ ꯑꯌꯥꯕ ꯃꯐꯝꯗꯒꯤ ꯈꯔ ꯂꯧꯕ ꯃꯍꯧꯁꯥꯅꯤ. ꯂꯥꯏꯔꯦꯝꯕꯤ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯎꯕꯗ: ꯏꯁ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ. ꯅꯍꯥꯟ ꯃꯈꯩ ꯄꯤꯅꯕ ꯆꯥꯡꯗꯒꯤ ꯍꯟꯊꯅꯁꯨ ꯄꯤꯅꯦ. ꯐꯩ, ꯍꯣꯔꯦꯟꯗꯤ ꯂꯥꯛꯅꯒꯦ ꯅꯈꯣꯏ. ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯁꯤꯗ ꯈꯝꯕꯗꯤ ꯍꯤ ꯑꯗꯨ ꯄꯥꯠꯌꯥꯏꯗ ꯌꯧꯈ꯭ꯔꯦ. ꯂꯥꯏꯔꯦꯝꯕꯤ ꯂꯩꯊꯣꯔꯛꯄꯗ ꯈꯝꯕ ꯂꯩꯔꯝꯗꯕ ꯑꯗꯨꯗ: ꯍꯩꯃꯥ, ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯑꯥ ꯌꯧꯈ꯭ꯔꯦꯅꯦ ꯁꯤꯗꯤ. ꯀꯌꯥꯗ ꯌꯥꯡꯅ ꯍꯣꯜꯂꯤꯅꯣꯅꯦ ꯃꯁꯦ? ꯂꯥꯏꯔꯦꯝꯕꯤꯗꯨ ꯈꯝꯕꯕꯨ ꯇꯥꯟꯅꯩ. ꯈꯝꯕ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ. ꯁꯤꯟꯐꯝ ꯑꯣꯟꯅꯕ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯏꯔꯣꯏꯗꯨꯅ ꯈꯝꯕꯕꯨ ꯇꯥꯟꯅꯩ. ꯏꯁ, ꯀꯔꯤ ꯅꯨꯄꯥꯅꯤꯒꯦ ꯃꯁꯤꯗꯤ? ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯐꯥꯎꯕ ꯇꯥꯟꯅꯕ ꯋꯥꯏꯅꯦ. ꯑꯁꯨꯛ ꯌꯥꯡꯅ ꯍꯤꯕꯨ ꯍꯣꯟꯕ꯭ꯔꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯥꯟꯅꯗꯨꯅ ꯈꯝꯕꯒꯤ ꯍꯤ ꯑꯗꯨꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯈꯠꯂꯤ. ꯑꯗꯨꯒ ꯅꯦ ꯍꯦꯛꯇꯥꯏꯗ, ꯀꯌꯥꯗ ꯋꯥꯔꯦ ꯇꯝꯕꯁꯤꯕꯨ ꯇꯥꯟꯅꯕꯗ. ꯈꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯤ ꯑꯗꯨꯗ ꯆꯣꯡꯈꯠꯂꯛꯄꯗꯨ ꯍꯤ ꯑꯗꯨ ꯈꯪꯅꯨꯡ ꯂꯨꯝꯊꯔꯛꯏ. ꯀꯩꯅꯣꯅꯦ, ꯍꯤꯁꯤꯅ ꯈꯪꯅꯨꯡ ꯂꯨꯝꯊꯔꯛꯏꯁꯤꯕꯣ? ꯈꯝꯕ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯑꯩꯕꯨ ꯋꯥꯔꯛꯇꯅ ꯇꯞꯅ ꯍꯣꯜꯂꯕ꯭ꯔꯅꯦ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯤꯅꯤꯗ. ꯂꯥꯏꯔꯦꯝꯕꯤ ꯈꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯏ. ꯑꯗꯨꯒ ꯃꯥꯗꯤ ꯑꯩ ꯇꯣꯡꯂꯛꯄꯁꯤꯗ ꯍꯣꯟꯕ ꯋꯥꯔ ꯃꯥꯜꯂꯤ. ꯑꯩꯁꯨ ꯍꯤ ꯑꯁꯦ ꯍꯣꯟꯕ ꯌꯥꯎꯕꯤꯔꯒꯦ. ꯂꯥꯏꯔꯦꯝꯕꯤ ꯃꯥꯁꯨ ꯌꯥꯎꯅ ꯍꯤ ꯑꯗꯨ ꯍꯣꯟꯕꯗꯗꯤ ꯍꯤ ꯑꯗꯨ ꯌꯥꯡꯅ ꯆꯦꯜꯂꯦ. ꯈꯝꯕꯅ: ꯍꯟꯗꯛꯇꯤ ꯌꯥꯡꯉꯤꯅꯦ. ꯑꯁ꯭ꯋꯥꯏꯁꯦ ꯆꯔꯥꯡ ꯈꯔ ꯂꯩꯕꯖꯥꯠꯅꯤ. ꯈꯝꯕ ꯑꯍꯜ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ: ꯏꯄꯨ, ꯃꯤ ꯑꯝꯇ ꯂꯥꯛꯇ꯭ꯔꯕꯣ? ꯍꯣꯏꯅꯦ, ꯏꯔꯥꯛ ꯂꯥꯛꯇ꯭ꯔꯦ. ꯈꯔ ꯂꯥꯛꯄꯗꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯄꯨꯕꯤꯔꯦꯗꯣ. ꯂꯥꯛꯀꯅꯤ. ꯑꯗꯨꯕꯨ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ? ꯆꯥꯔꯛꯇ꯭ꯔꯤ ꯏꯄꯨ. ꯏꯄꯨꯅ ꯄꯜꯂꯛꯄ ꯑꯗꯨꯅꯔ ꯈꯪꯗꯦ ꯍꯦꯟꯅ ꯇꯨꯝꯂꯝꯁꯤꯜꯂꯛꯑꯦ. ꯅꯈꯣꯏꯗꯤꯅꯦ, ꯆꯥꯔꯤ ꯃꯈꯩ ꯑꯣꯛꯇꯕ ꯃꯇꯝꯅꯤ, ꯑꯗꯨꯅꯅꯤ. ꯏꯄꯨꯗꯤ ꯆꯥꯛ ꯆꯥꯔꯛꯑꯕꯣ? ꯑꯩꯁꯨ ꯆꯥꯔꯛꯇ꯭ꯔꯤꯗ, ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯑꯦ. ꯐꯔꯦ ꯏꯄꯨ, ꯑꯗꯨꯗꯤ ꯃꯤꯁꯨ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯆꯥꯍꯧꯔꯁꯤꯔꯥ? ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯃꯁꯨ ꯃꯄꯨ ꯃꯤ ꯂꯥꯛꯇꯕ ꯑꯗꯨꯗ ꯆꯥꯛ ꯑꯗꯨ ꯆꯥꯅꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯦ. ꯑꯍꯜ ꯑꯗꯨꯒꯤ ꯉꯥꯀꯤꯆꯧ ꯑꯇꯥꯎꯕ 4-5 ꯑꯗꯨ ꯎꯕꯗ ꯈꯝꯕ ꯃꯇꯤꯟ ꯌꯣꯠꯂꯤ. ꯑꯗꯨꯒ ꯉꯥꯁꯤꯗꯤ ꯐꯖꯔꯦꯗ ꯏꯄꯨ. ꯏꯄꯨꯈꯣꯏꯗꯤ ꯉꯥꯒ ꯌꯥꯝꯅ ꯆꯥꯔꯤꯕ ꯑꯣꯏꯔꯦ. ꯅꯁꯨꯗꯤ ꯉꯥꯁꯨ ꯐꯥꯏ, ꯅꯣꯡꯃꯗ ꯆꯥꯕꯁꯨ ꯐꯪꯗꯦ. ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯍꯥꯏꯕꯗꯨꯅꯤꯗ. ꯑꯍꯜꯒ ꯑꯣꯏꯔꯛꯄꯁꯤꯗ ꯉꯥ ꯃꯆꯦꯠ ꯑꯃ ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗꯦꯅꯦ. ꯁꯦ, ꯑꯅꯤꯁꯤꯅ ꯅꯪ ꯆꯥꯔꯣ. ꯑꯅꯤꯗꯣ ꯆꯥꯛꯇꯨ ꯆꯈꯣꯝ ꯅꯝꯗꯨꯅ ꯆꯥꯔꯛꯏ. ꯈꯝꯕꯒꯤ ꯆꯈꯣꯝ ꯑꯗꯨꯅ ꯈꯔ ꯍꯦꯜꯂꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕꯅꯤ. ꯑꯅꯤꯗꯨꯅ ꯍꯥꯎꯅ ꯆꯥꯕꯗꯨ ꯎꯔꯒ: ꯑꯁ,
ꯑꯣꯟꯊꯣꯛꯅ ꯍꯥꯎꯅ ꯆꯥꯈ꯭ꯔꯦꯗ ꯇꯤꯟꯒ ꯇꯥꯔꯛꯀꯦ ꯇꯧꯋꯦ ꯑꯩꯁꯨ ꯆꯥꯔꯒ ꯌꯦꯡꯁꯤꯔꯅꯦ ꯍꯣꯏꯗ ꯃꯈꯣꯏꯅ ꯎꯒꯗꯕꯁꯨ ꯅꯠꯇꯦ ꯍꯦꯛꯇ ꯆꯥꯔꯒꯦ ꯑꯍꯜ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯆꯥꯒꯦ ꯄꯥꯈꯪ ꯑꯁꯤꯗꯒꯤ ꯆꯥꯕꯤꯔꯗꯤ ꯃꯥꯒꯤ ꯌꯥꯍꯧꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯗꯒꯤ ꯉꯥ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯧꯗꯨꯅ ꯆꯥꯏ ꯑꯗꯨꯒ ꯍꯥꯎꯏꯅꯦ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯁꯨꯛ ꯍꯥꯎꯅ ꯆꯥꯕ ꯃꯥꯜꯂꯤ ꯆꯥꯛꯁꯤꯁꯨ ꯈꯔꯒ ꯆꯥꯒꯦ ꯑꯍꯜ ꯑꯗꯨꯅ ꯅꯣꯟꯊꯔꯛꯄꯗ ꯉꯥ ꯁꯔꯨꯛ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯍꯜ ꯑꯗꯨ ꯃꯊꯟꯇ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯂꯧꯒꯦꯁꯨ ꯍꯥꯏꯔꯝꯗꯅ ꯂꯧꯔꯒ ꯆꯥꯔꯤ ꯃꯥꯜꯂꯤ ꯃꯥꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯤꯕ ꯑꯁꯤꯕꯨ ꯀꯌꯥꯗꯅꯣꯅꯦ ꯂꯥꯏꯔꯦꯝꯕꯤꯗꯨ ꯅꯣꯛꯏ ꯆꯥꯕꯗꯤ ꯃꯥꯅ ꯆꯥꯔꯤꯕꯅꯤ ꯈꯝꯕꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯆꯥꯛ ꯑꯗꯨ ꯌꯥꯝꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯍꯩꯃꯥ ꯑꯍꯜꯅꯤ ꯀꯥꯏꯅ ꯑꯁꯨꯛ ꯌꯥꯝ ꯆꯥꯕꯕꯨ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯆꯥꯏꯅꯦ ꯑꯩꯐꯥꯎ ꯆꯥꯖꯗꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯕꯨ ꯂꯥꯟꯅ ꯂꯧꯅꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯑꯁ ꯁꯤꯅꯗꯤ ꯑꯣꯛꯇꯦ ꯀꯝꯗꯧꯅꯤ ꯑꯃꯁꯤꯗꯒꯤ ꯑꯃꯨꯛ ꯂꯧꯔꯒ ꯆꯥꯒꯦ ꯈꯝꯕꯒꯤ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯧꯗꯨꯅ ꯆꯥꯏ ꯍꯟꯗꯛꯇꯤ ꯐꯅ ꯌꯥꯝꯅ ꯆꯥꯈꯤꯕꯗꯨꯗ ꯈꯝꯕ ꯁꯥꯎꯔꯞꯅ ꯍꯦꯔꯥ ꯏꯄꯨ ꯑꯍꯜꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯕ ꯍꯧꯅꯗꯦꯗ ꯑꯩꯒꯤꯁꯨ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯏꯄꯨꯅ ꯑꯃꯨꯛ ꯂꯧꯔꯗꯤ ꯀꯗꯥꯏꯗꯒꯤ ꯀꯔꯤꯅꯣꯅꯦ ꯈꯝꯕ ꯂꯧꯕꯅ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯒ ꯀꯥꯏꯗꯩꯅꯣꯗ ꯏꯄꯨꯅ ꯂꯧꯔꯒ ꯑꯩꯅ ꯂꯧꯋꯦ ꯍꯥꯏꯅ ꯑꯃꯨꯛ ꯊꯥꯡꯖꯤꯜꯂꯛꯏꯁꯤꯕꯨ ꯍꯥꯏ ꯈꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯕꯅꯤꯅꯦꯍꯦ ꯂꯧꯗꯦꯗ ꯏꯄꯨꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯕꯅꯤ ꯍꯩ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤꯅ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯏꯄꯨ ꯅꯉꯣꯟꯗꯒꯤ ꯀꯔꯤꯃꯠꯇ ꯂꯧꯗꯦ ꯑꯉꯥꯡꯅꯅꯦ ꯂꯥꯏ ꯃꯤꯅꯝ ꯆꯥꯕꯁꯦ ꯐꯠꯇꯕꯅꯤꯀꯣ ꯇꯧꯒꯅꯨ ꯐꯔꯦ ꯏꯄꯨ ꯑꯗꯨꯗꯤ ꯏꯄꯨꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯁꯦꯡꯅ ꯏꯄꯨ ꯉꯥ ꯀꯌꯥ ꯆꯥꯏ ꯈꯝꯕ ꯑꯩꯗꯤ ꯉꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯥꯗꯦ ꯋꯥꯅꯤ ꯑꯩꯁꯨ ꯑꯃꯈꯛꯇꯅꯤ ꯅꯠꯇꯦ ꯏꯄꯨ ꯆꯥꯛ ꯈꯨꯇꯣꯠꯇꯤ ꯀꯌꯥꯔꯛ ꯇꯣꯠꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯇꯣꯠꯇ꯭ꯔꯤ ꯑꯅꯤꯗꯨ ꯌꯦꯡꯅꯕꯗ ꯂꯥꯏꯔꯦꯝꯕꯤꯗꯨ ꯅꯣꯛꯇꯨꯅ ꯃꯁꯨ ꯃꯄꯨꯒꯤ ꯀꯨꯝꯍꯩꯁꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯃꯣꯏꯅꯗꯤ ꯑꯩꯁꯦ ꯎꯖꯕ ꯅꯠꯇꯦꯅꯦ ꯀꯔꯤꯅꯣ ꯏꯄꯨ ꯑꯗꯨꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅ ꯑꯍꯜ ꯑꯗꯨꯅ ꯑꯀꯣꯏꯕꯗ ꯌꯦꯡꯂꯒ ꯈꯝꯕ ꯏꯄꯨꯁꯨ ꯃꯑꯣꯟ ꯑꯃ ꯈꯜꯂꯤꯅꯦꯍꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯛꯅꯔꯒꯦ ꯈꯜꯂꯗꯨꯅ ꯈꯝꯕꯒꯤ ꯆꯥꯛ ꯑꯗꯨ ꯄꯥꯏꯈꯠꯍꯜꯂꯤ ꯈꯝꯕ ꯈꯪꯆꯦꯟ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯏꯄꯨ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ ꯏꯄꯨꯁꯨ ꯂꯥꯛꯀꯦꯅꯦꯍꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯅꯤꯗꯨ ꯈꯔ ꯆꯦꯜꯂꯒ ꯈꯝꯕ ꯅꯊꯟꯇ ꯆꯦꯟꯈꯤꯅꯨꯅꯦ ꯅꯪꯕꯣ ꯈꯝꯕ ꯂꯦꯞꯄꯤ ꯑꯗꯨꯒ ꯏꯄꯨ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤꯒꯤꯁꯤꯗꯤ ꯏꯄꯨꯗꯤ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯃꯤ 2-3 ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ ꯇꯥꯂꯛ ꯑꯗꯨꯗ ꯏꯄꯨ ꯑꯁꯣꯝ ꯐꯥꯎꯗ ꯂꯥꯛꯄꯤꯌꯣ ꯑꯧ ꯏꯄꯨ ꯂꯥꯛꯑꯦ ꯑꯍꯜ ꯑꯗꯨ ꯈꯝꯕꯗ ꯑꯃꯨꯛ ꯈꯝꯕ ꯀꯝꯗꯧꯅꯤ ꯏꯄꯨ ꯑꯗꯨꯝ ꯊꯤꯟꯕꯤꯔꯨꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯏꯄꯨ ꯉꯁꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯐꯔꯦ ꯏꯄꯨ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯕꯅꯤꯅ ꯂꯥꯏ ꯑꯣꯏꯔꯦ ꯐꯥꯔꯁꯤ ꯃꯤ ꯑꯣꯏꯔꯦ ꯊꯦꯡꯅꯔꯁꯤ ꯑꯅꯤꯗꯨ ꯃꯤ ꯍꯥꯞꯇꯨꯅ ꯍꯣꯟꯇꯣꯔꯛꯂꯦ ꯍꯟꯗꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯃꯤ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯏꯄꯨ ꯄꯠꯌꯥꯏ ꯐꯥꯎꯕꯗ ꯂꯥꯡ ꯀꯥꯏꯔꯨꯈꯤꯁꯤ ꯏꯃꯥꯗꯣ ꯉꯥ ꯈꯤꯇ ꯆꯥꯒꯦ ꯍꯥꯏꯔꯛꯄ ꯀꯨꯏꯔꯦ ꯑꯩꯕꯨ ꯑꯃ ꯐꯥꯎꯕ ꯄꯤꯖꯗ꯭ꯔꯕꯗꯤ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯂꯨꯔꯁꯤ ꯑꯅꯤꯗꯨ ꯂꯥꯡ ꯑꯃꯨꯛ ꯀꯥꯏꯔꯛꯏ ꯍꯧꯖꯤꯛꯁꯨ ꯉꯥ ꯑꯝꯇ ꯐꯥꯗ꯭ꯔꯦ ꯏꯄꯨ ꯑꯩꯒꯤꯗꯤ ꯉꯥ ꯑꯝꯇ ꯊꯨꯔꯝꯗ꯭ꯔꯦ ꯏꯄꯨꯒꯤꯗꯤ ꯈꯝꯕ ꯑꯩꯒꯤꯁꯨ ꯉꯁꯤꯁꯦ ꯂꯥꯡ ꯊꯥꯛꯄ ꯁꯣꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃꯠꯇ ꯊꯨꯗ꯭ꯔꯦꯅꯦꯍꯦ ꯅꯍꯥꯟꯗꯒꯤ ꯇꯧꯔꯛꯂꯤꯕ ꯄꯨꯝꯕ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯑꯍꯜ ꯑꯗꯨꯅ ꯈꯝꯕ ꯅꯪꯕꯨ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯄꯨꯗꯤ ꯍꯟꯅꯤꯡꯉꯦꯅꯦꯍꯦ ꯈꯝꯕ ꯃꯃꯥꯒꯤ ꯉꯥ ꯑꯝꯇ ꯐꯥꯗ꯭ꯔꯤꯕꯅꯤ ꯏꯄꯨ ꯅꯨꯃꯤꯠꯁꯨ ꯈꯤꯇꯪ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯌꯦꯡꯍꯧꯈꯤꯒꯦ ꯑꯩꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯄꯪꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯉꯁꯤꯗꯤ ꯏꯄꯨ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗꯦ ꯀꯥꯔꯝꯃꯒꯦꯀꯣ ꯏꯄꯨꯗꯤ ꯑꯍꯜ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯈꯝꯕ ꯄꯥꯠ ꯃꯌꯥꯏ ꯑꯗꯨꯗ ꯉꯥ ꯑꯃꯠꯇ ꯐꯥꯔꯕꯗꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯥꯗꯤ ꯑꯝꯇ ꯐꯥꯗ꯭ꯔꯦ ꯅꯨꯃꯤꯠꯇꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯑꯩ ꯍꯟꯕꯅ ꯐꯔꯅꯤ ꯑꯔꯩꯕ ꯁꯦꯜꯁꯤꯅ ꯉꯥ ꯈꯤꯇ ꯑꯣꯏꯔꯁꯨ ꯂꯩꯕ ꯀꯣꯟꯅꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯝꯕ ꯃꯌꯨꯝꯗ ꯀꯥꯔꯛꯂꯦ ꯑꯌꯥꯎꯕ ꯁꯦꯜ ꯑꯗꯨꯅ ꯉꯥꯁꯨ ꯈꯔ ꯂꯩꯔꯒꯦ ꯈꯜꯂꯦ ꯈꯝꯕ ꯗꯨꯀꯥꯟꯗ ꯆꯪꯂꯛꯏ ꯏꯅꯦ ꯆꯦꯡ ꯀꯦꯖꯤ ꯑꯝꯇꯒ ꯉꯥ ꯈꯤꯇꯒ ꯂꯧꯖꯒꯦ ꯍꯩꯃꯥ ꯅꯪꯕꯨ ꯁꯦꯜ ꯄꯤꯅꯕꯗꯤ ꯌꯥꯎꯔꯛꯄ꯭ꯔꯣ ꯉꯁꯤ ꯄꯤꯒꯦ ꯍꯥꯏꯕꯗꯥꯏꯅꯦ ꯅꯪꯕꯣ ꯅꯨꯄꯤꯗꯨꯅ ꯉꯥ ꯂꯩꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁꯦꯜ ꯌꯥꯎꯔꯝꯂꯅꯤ ꯈꯟꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯏꯅꯦ ꯁꯦꯜꯗꯣ ꯏꯕꯨꯡꯉꯣ ꯈꯝꯕ ꯉꯁꯤꯗꯤ ꯄꯤꯔꯝꯃꯨ ꯉꯔꯥꯡꯁꯨ ꯉꯁꯤ ꯄꯤꯒꯦ ꯍꯥꯏꯕ ꯇꯥꯏ
Kadai seldo ngasi piramu nga adudi to chada yadaba chakto charo cho lairembi madi khambagi matung adum inaduna laklibani ahal adugi wangang aduda kayada phatibu nupino yongne khangni nang nga mayam se hawdongda loi pisa thoki ahal adu nga di piraktre khambana haijaba su ngamdre cheng khara do puduna halakle khamba lambi chatna aibu kari khumdu imana hangaga karino handak aingonda tawribu matawsibo khambagi matung sum inai khambagi nungaitaba mataw aduda lairembi aduna phari ai nga khara mamang asida lehalagi masi puraga maraina chajarani lairembi nga khara khambagi mang aduda taaduna lehali khamba sum lakpada nga adu thengnare e nga ni ne kaidenu side khamba akoibado haifet yingi mangda ahalama kaithel kumkhibado urai ihe nga sidi tahawra malene khambana nga do tap khunduna ahala dubu tanarai lairembi aduna haima nga se pidogi tanakhrene kamai dong ni sidi khambana ahala do tanaduna ine amta ai biko ahala do leptuna lai khambana nga do piduna se ine gi nga da hor male haima oi krewani hanu bisiso asisu lawe heba magi sunatana kaya dana yongle ahal do magi nataba do dangakna ha nga haiba aige khambana ufe tawi aduga au inegi da hor male khamba nga do piram duna thuna mayumda lai lairembi aduna kaya da pangkraba nu panu yungni sibo masimi oiroi hanubi makhwang ko besina phawba oidaba ngangi mana mamang da leiraba nga se phawai purakte khamba mayum tamna prap lakle mana lakpadadi kharadi mamsilakle khamba magi napino upsalaba yum tekpa aduda changlai lairembi aduna kainu mana mungsong maraksida changkhrisina khambagi matung inai ma khambagi imungda changkhibado ure haima mayum moira malene as mirang mayam siga kainigi sidi lairembi do imungda hek changlakpaga kumlaina churaba phamsenabi mama ado madugi manam tabada ogi tawi manam sidi kaino samnam thibasibo sida lairisibo as haina zalo sibo lairembina yumadugi akoibagi fibamdo ubada ma phawba makok ngaurai khamba madi mirang thuraba segairaba jaksang aduda chapu segaiba duda jakana thong kaino masigi nupasina tawrisibo haima chak thungni maline is phajariba masaksiga tawthuraiba lairiba yumsiga othokna chana khidreda khamba chak loiduna mamagi manakta pusalakduna chak pijarai mama ado chakluk aduda thum kharaga alu tangkhai ama aniga leibadu ubada imagi bungo ngasisu nga amta pharaktrabro oh hoima hayengdi soidana nacha pujarage chandrina chak adu yosanaba laknabada phunduna hage tawi khamba ising piduna ima se tamna thaw ising khara thakladuna yare ima we ima kitanga chakhu yare ima we hayeng charagi chalo nang charu khamba mamabu tumnanaba tawramlaga masu chak chananaba changlaktuna chak adu thunga totuna kit namduna charai lairembi mataw aduda kayada hauna chaini yongni hayengdi soidana nga pijarage khamba chak chaba amuk loiraktuna imungi thabak sitnana loiselaga phamung kakhatuna tumkhre lairembi do nokfe tawna masaksiga maram ka sumukjari phanabu nungairi yengbada aina imung asi yengduna sum leiba haunade hayengdagi aina laktuna loiselage ngasigidi ai chalage hayum asum tawna lairembi ado magi sangai oiriba loktakta lakle ai ngasigi nupa ama inaringaida kana na kari tawkhraba karimata yengsinba ngamkhidrena as kari thokraba jano aibu mapu magi chairak amu phangdana khamba mahausagumna magi mathau loiduna pata lakle lairembi ado khamba ado ubada laktila amale khamba mi leitaba kana duda nga phananaba hotne mi lakpa kandana mi thindok thinjin tawnaba hotne lairembi aduna khambana tawribadu sum yengduna lei aina sida mabu sum yengduna leibasinadi kaisu kanaroi ai magi mayumda oina chatpirurage lairembi khambagi yumda oina lai thongal yaurakpada kana leibajano ai mi olage hayom
ꯂꯥꯏꯔꯦꯝꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯟꯗꯨꯅ ꯈꯝꯕꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯤ ꯆꯪꯂꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯕ ꯑꯗꯨꯗ ꯀꯅꯥꯅꯣ? ꯈꯝꯕꯗꯤ ꯂꯩꯇꯤꯌꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯆꯟꯗ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯃꯥ ꯑꯩꯅꯤ꯫ ꯑꯩ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯏꯕꯦꯝꯃ? ꯏꯃꯥ ꯅꯆꯥꯅꯨꯄꯥꯒꯤ ꯅꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯜꯂꯝꯃꯨ ꯍꯥꯏꯗꯨꯅ ꯑꯩ ꯊꯥꯔꯛꯄꯅꯤ꯫ ꯍꯥ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯗꯕ? ꯃꯥꯅꯦ ꯏꯃꯥ꯫ ꯁꯤꯗ ꯂꯥꯛꯎꯅꯦ ꯅꯪꯕꯣ, ꯏꯃꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯂꯥꯏꯔꯦꯝꯕꯤꯗꯨ ꯆꯪꯁꯤꯜꯂꯤ꯫ ꯆꯟꯗ꯭ꯔꯤ ꯂꯥꯏꯔꯦꯝꯕꯤ ꯃꯁꯛ ꯐꯖꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯏꯁ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯅꯪꯕꯣ? ꯆꯟꯗ꯭ꯔꯤꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯐꯥꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯗꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯔꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯗꯤ ꯆꯟꯗ꯭ꯔꯤꯒꯤ ꯆꯍꯤ ꯀꯌꯥ ꯏꯔꯨꯖꯔꯛꯇ꯭ꯔꯕ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯝꯁꯤꯗꯤ ꯑꯩ ꯀꯣꯛꯀꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯛꯑꯦꯗ꯫ ꯂꯥꯏꯔꯦꯝꯕꯤꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ, ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯌꯦ꯫ ꯍꯥ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯒꯦꯕ? ꯆꯦꯡꯕꯨ ꯂꯩꯔꯝꯃꯣꯏꯗ, ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯂꯩꯌꯨ, ꯋꯥꯔꯤ ꯁꯥꯁꯤ꯫ ꯏꯃꯥ ꯆꯦꯡꯁꯨ ꯑꯩꯅ ꯄꯨꯔꯛꯏ, ꯌꯥꯅꯤꯌꯦ꯫ ꯀꯔꯤ ꯆꯦꯡꯁꯨ ꯅꯪꯅ ꯄꯨꯔꯛꯑꯦ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ ꯊꯣꯡꯉꯣ ꯊꯣꯡꯉꯣ ꯑꯗꯨꯗꯤ꯫ ꯆꯟꯗ꯭ꯔꯤ ꯍꯔꯥꯎꯏ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯨꯅ ꯊꯣꯔꯛꯇꯨꯅ ꯑꯁ ꯁꯤꯔꯝꯅꯤꯗ, ꯀꯔꯤ ꯃꯅꯝꯅꯦꯒꯦ? ꯏꯔꯨꯒ ꯑꯝꯇ ꯂꯨꯗ꯭ꯔ ꯃꯥꯜꯂꯦ, ꯃꯆꯥꯅꯨꯄꯥꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯗꯨꯒ꯫ ꯂꯥꯏꯔꯦꯝꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯋꯩꯃꯥ ꯀꯩꯅꯣ ꯃꯤꯔꯥꯡ ꯃꯌꯥꯝꯁꯤꯅ? ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯩꯝꯇ ꯇꯧꯗ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩ ꯑꯗꯨꯗ ꯆꯥꯛꯈꯨꯝ ꯑꯗꯨ ꯍꯥꯟꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯋꯥꯏ ꯇꯩꯕ ꯌꯥꯕ ꯇꯩꯔꯦ ꯑꯗꯨꯒ ꯍꯣꯏꯃꯥ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦ, ꯆꯦꯜꯍꯧꯔꯁꯤꯔꯅꯦ ꯑꯩꯕꯣ? ꯇꯥꯂꯛ ꯑꯗꯨꯗ ꯆꯟꯗ꯭ꯔꯤꯒꯤ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯃꯥ ꯑꯁꯤꯅ ꯀꯔꯤ ꯅꯥꯔꯤꯖꯥꯠꯅꯣ? ꯍꯣꯏꯗ ꯑꯩ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯒꯤ ꯍꯤꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯀꯣꯏꯕꯗꯨ ꯋꯥꯏ ꯇꯩꯕ ꯌꯥꯕ ꯇꯩꯔꯦ꯫ ꯆꯟꯗ꯭ꯔꯤꯅ ꯕꯦꯝꯃꯥ ꯋꯥꯔꯅꯤꯅꯦ ꯅꯪꯕꯨ ꯇꯩꯔꯨꯔꯅꯨ, ꯆꯍꯤ ꯀꯌꯥ ꯇꯩꯔꯛꯇ꯭ꯔꯕ ꯋꯥꯏ ꯑꯁꯤꯕꯨ ꯅꯪꯅ ꯂꯣꯏꯅ ꯇꯩꯔꯕꯗꯤ ꯏꯁꯥ ꯋꯥꯕ ꯇꯥꯔꯦꯅꯦ꯫ ꯏꯃꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯩꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯅꯥꯟꯗꯣꯏꯅꯣ? ꯈꯔ ꯈꯔ ꯇꯩꯔꯒ ꯃꯔꯥꯏ ꯅꯥꯟꯖꯔꯛꯀꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯋꯥꯏ ꯃꯌꯥꯝ ꯑꯗꯨ ꯇꯩꯕ ꯂꯣꯏꯗꯨꯅ ꯆꯐꯨ ꯎꯌꯥꯟ ꯑꯗꯨ ꯑꯃꯨꯛ ꯐꯦꯡꯂꯛꯏ꯫ ꯆꯐꯨ ꯃꯅꯤꯡ ꯑꯗꯨ ꯈꯨꯇꯨꯝꯃꯨꯛ ꯊꯥꯅ ꯊꯥꯒꯠꯂꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯊꯥꯡ ꯑꯗꯨꯅ ꯈꯦꯠꯄꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗ꯭ꯔꯦ꯫ ꯀꯩꯅꯦꯒꯤ ꯁꯤꯗꯤ ꯁꯨꯡꯐꯦꯡ ꯐꯦꯡꯗ꯭ꯔ ꯃꯥꯜꯂꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯀꯣꯟ ꯑꯔꯩꯕ ꯃꯈꯩꯁꯨ ꯂꯣꯏꯅ ꯐꯦꯡꯕ ꯂꯣꯏꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯅꯅꯕ ꯂꯪꯂꯛꯏ꯫ ꯆꯦꯡꯐꯨꯗꯣ ꯍꯥꯡꯇꯣꯛꯂꯨꯕꯗ ꯆꯦꯡ ꯃꯔꯨ 2 ꯈꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯩꯃꯥ ꯆꯦꯡ ꯁꯨꯝꯇ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯤꯗꯤ, ꯀꯝꯗꯧꯅꯤ? ꯆꯦꯡ ꯃꯍꯤ ꯁꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯩ ꯆꯦꯡ ꯈꯔ ꯊꯣꯛꯍꯜꯂꯒꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯆꯦꯡ ꯕꯣꯔꯥ ꯑꯃ ꯊꯣꯛꯍꯜꯂꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯐꯅ ꯀꯨꯏꯅ ꯆꯥꯅꯖꯔꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯏꯁꯩꯒ ꯉꯪꯉꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯦ꯫ ꯆꯟꯗ꯭ꯔꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ミꯔꯣꯜ ꯅꯠꯇꯕ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣꯅꯦ ꯏꯃꯧꯁꯤꯅ ꯁꯛꯂꯤꯕꯅꯤꯅ ꯇꯧꯔꯤꯕ ꯏꯁꯩꯁꯤꯕꯨ ꯀꯔꯤ ꯃꯔꯣꯟꯅꯣꯅꯦ? ꯏꯆꯥꯗꯤ ꯏꯁꯩꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ, ꯏꯆꯥꯕꯨ ꯏꯁꯩꯒ ꯇꯝꯂꯥꯛꯄ꯭ꯔꯣ? ꯍꯩꯃꯥ ꯑꯩꯅꯁꯨ ꯏꯁꯩꯁꯤꯗꯤ ꯃꯥ ꯇꯥꯔꯤꯕꯣꯏꯔꯦ, ꯀꯔꯤ ꯈꯨꯝꯅꯤ ꯁꯤꯗꯤ? ꯍꯣꯏ ꯍꯦꯛꯇ ꯍꯥꯏꯖꯜꯂꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯏꯁꯩ ꯇꯝꯖꯩꯌꯦ꯫ ꯑꯗꯨꯗꯤ ꯏꯆꯥꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨꯗꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ? ꯏꯃꯥꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ꯫ ꯏꯃꯥ ꯅꯆꯥꯒꯤ ꯏꯁꯩ ꯑꯁꯤꯅꯦ, ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤꯅ ꯈꯝꯕ ꯐꯥꯔꯝꯗꯥꯏꯒꯤ ꯏꯁꯩ ꯍꯥꯏꯕꯗꯣ꯫ ꯀꯔꯤ? ꯍꯩꯃꯥ ꯀꯥꯎ ꯍꯥꯏꯕ ꯅꯠꯇꯕ ꯈꯝꯕ ꯍꯥꯏꯕ? ꯍꯣꯏ ꯏꯃꯥ, ꯈꯝꯕ ꯐꯥꯔꯝꯗꯥꯏꯒꯤ ꯏꯁꯩ ꯍꯥꯏꯕ꯫ ꯑꯣ ꯏꯃꯥꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯅꯦꯍꯦ, ꯑꯃꯨꯛꯇ ꯁꯛꯎ ꯏꯃꯥ ꯇꯥꯒꯦ꯫ ꯑꯁ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ, ꯀꯩ ꯈꯨꯝꯅꯤ? ꯏꯁꯩꯗꯤ ꯍꯩꯇꯦ ꯑꯩꯗꯤ꯫ ꯍꯣꯏꯗ ꯑꯃ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯒꯦ꯫ ꯏꯃꯥ ꯁꯤꯒꯤ ꯏꯁꯩꯁꯤꯗꯤ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯁꯛꯄ ꯌꯥꯗꯤꯌꯦ, ꯍꯌꯦꯡ ꯑꯣꯏꯅ ꯁꯛꯑꯒꯦ꯫ ꯑꯣ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯕꯣꯏꯔꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯊꯟꯇ ꯑꯁ ꯀꯔꯤꯅꯨꯡꯒꯤ ꯁꯛꯆꯔꯨꯕꯅꯣ? ꯂꯥꯏꯔꯦꯝꯕꯤ ꯃꯥꯗꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯇꯧꯕꯗ ꯋꯥꯔꯗꯨꯅ ꯆꯥꯛ ꯊꯣꯡꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯆꯟꯗ꯭ꯔꯤ ꯐꯥꯃꯨꯡꯗꯒꯤ ꯕꯦꯝꯃꯥ ꯅꯪꯕꯨ ꯆꯥꯛꯇꯣ ꯀꯥꯔꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦꯍꯦ, ꯀꯥꯅꯝ ꯂꯥꯛꯏꯅꯦ꯫ ꯂꯥꯏꯔꯦꯝꯕꯤꯗꯨ ꯈꯨꯝꯗꯦ, ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯆꯟꯗ꯭ꯔꯤꯅ ꯑꯃꯨꯛꯀꯁꯨ ꯕꯦꯝꯃꯥ ꯅꯪꯕꯨ ꯆꯥꯛꯇꯣ ꯀꯥꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ, ꯑꯝꯇ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣꯅꯦ? ꯅꯠꯇ꯭ꯔꯒꯅ ꯆꯠꯈ꯭ꯔꯕꯖꯥꯠꯂꯥ? ꯀꯩꯝꯇꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯁꯤꯡꯂꯛꯏ ꯄꯥꯈꯠꯅ꯫
ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯥ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯨꯔꯦ ꯍꯟꯖꯤꯜꯂꯛꯏ ꯆꯥꯛ ꯑꯗꯨ ꯌꯦꯡꯂꯒ ꯃꯊꯟꯇ ꯁꯣꯏꯔꯦꯗꯅ ꯁꯤꯗꯤ ꯀꯥꯔꯝꯕ ꯇꯥꯔꯦ ꯆꯥꯛ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀꯥꯗꯨꯅ ꯂꯩꯔꯝꯂꯦ ꯁꯤꯗꯤ ꯂꯣꯏ ꯀꯥꯔꯤ ꯀꯝꯗꯧꯅꯤ ꯑꯃꯨꯛ ꯊꯣꯡꯀꯠꯂꯗꯤ ꯊꯦꯡꯉꯅꯤ ꯃꯥ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯆꯥꯛ ꯑꯗꯨ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯟꯗꯨꯅ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯏꯟꯁꯥꯡ ꯀꯥꯡꯁꯣꯏ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯕꯤꯔꯦ ꯉꯥꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯂꯥꯏꯔꯦꯝꯕꯤ ꯆꯟꯗ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯑꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯆꯥꯛ ꯆꯥꯔꯁꯦ ꯀꯔꯤ ꯏꯟꯖꯥꯡꯅꯣꯅꯦ ꯃꯅꯝ ꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯟꯖꯥꯡ ꯑꯍꯥꯎꯕꯒꯗꯤ ꯈꯪꯉꯤ ꯃꯁꯤꯒꯤ ꯑꯅꯥꯕꯤꯁꯦ ꯏꯃꯥ ꯀꯥꯡꯁꯣꯏꯅꯦ ꯉꯥꯄꯥꯏꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯍꯥ ꯍꯋꯥꯏ ꯊꯔꯥꯛ ꯍꯥꯏꯕ ꯀꯗꯥꯏꯗꯒꯤ ꯃꯇꯝꯁꯨ ꯅꯠꯇꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯌꯥꯝ ꯄꯥꯜꯂꯦ ꯑꯩꯅ ꯈꯔ ꯄꯨꯔꯛꯄꯅꯤ ꯆꯟꯗ꯭ꯔꯤ ꯀꯨꯏꯅ ꯆꯥꯔꯨꯗ꯭ꯔꯕ ꯏꯟꯁꯥꯡ ꯑꯃ ꯃꯥꯡꯗ ꯊꯝꯕ ꯑꯗꯨꯗ ꯃꯥ ꯊꯧꯅꯥ ꯂꯩꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯑꯗꯨ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯛꯏ ꯈꯨꯆꯥꯗꯨ ꯎꯕꯗ ꯀꯔꯤ ꯆꯥꯛ ꯈꯨꯆꯥꯅꯣꯅꯦ ꯁꯤꯅ ꯅꯥꯁꯨ ꯅꯥꯏ ꯍꯥꯏꯔꯒ ꯆꯟꯗ꯭ꯔꯤ ꯆꯥꯛ ꯑꯗꯨ ꯊꯨꯅ ꯆꯥꯃꯟꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯇꯞꯅ ꯇꯞꯅ ꯀꯔꯤ ꯈꯨꯆꯥꯅꯣ ꯆꯥꯛꯈꯣꯝ ꯑꯁꯤꯕꯨ ꯃꯃꯥꯏ ꯎꯗꯦꯃꯤ ꯑꯗꯨꯗꯤ ꯐꯨꯟ ꯇꯥꯕ ꯆꯟꯗ꯭ꯔꯤ ꯂꯣꯛꯇꯨ ꯈꯨꯔꯗꯨꯅ ꯏꯁꯤꯡ ꯏꯁꯤꯡ ꯄꯤꯔꯛꯑꯣ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯄꯤꯊꯛꯏ ꯆꯟꯗ꯭ꯔꯤ ꯈꯔ ꯐꯔꯗꯨꯅ ꯏꯃꯥꯗꯤ ꯏꯟꯁꯥꯡꯁꯦ ꯍꯥꯎꯃꯟꯗꯅ ꯏꯃꯧꯅ ꯊꯣꯡꯕꯁꯦ ꯍꯥꯎꯃꯟꯈꯤꯗꯅ ꯊꯨꯅ ꯆꯥꯕꯗ ꯐꯨꯜꯂꯦꯗꯅ ꯏꯁ ꯁꯤꯔꯝꯅꯤꯗ ꯑꯁꯨꯝꯅ ꯆꯥꯈꯤꯗꯕ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯗꯨꯅ ꯉꯥ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯃ ꯐꯥꯎꯕ ꯄꯨꯁꯤꯜꯂꯛꯇꯦ ꯉꯥ ꯐꯥꯕꯗꯤ ꯆꯠꯂꯦ ꯍꯥꯏ ꯏꯃꯥ ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯔꯗꯝꯅꯤ ꯀꯩꯁꯨ ꯋꯥꯔꯔꯣꯏ ꯆꯟꯗ꯭ꯔꯤ ꯃꯄꯥꯡꯒꯜꯗꯅꯤ ꯁꯣꯜꯂꯤꯕ ꯋꯥꯈꯜ ꯊꯃꯣꯏꯗꯤ ꯀꯔꯤꯃꯇ ꯃꯌꯦꯡ ꯇꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯟꯗ꯭ꯔꯤ ꯆꯍꯤ ꯌꯥꯝꯕꯁꯨ ꯅꯠꯇ꯭ꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯥꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯥꯛꯀꯗꯕ ꯑꯣꯏꯔꯗꯤ ꯊꯨꯅ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯏꯃꯥ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯕꯁꯦ ꯊꯨꯅ ꯁꯤꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯍꯩꯍꯩꯗꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯗꯣ ꯏꯃꯥꯕꯨ ꯀꯃꯥꯏꯅ ꯅꯥꯈꯤꯕꯅꯣ ꯕꯦꯝꯃ ꯏꯃꯥꯁꯨ ꯏꯆꯥꯅ ꯆꯠꯂꯤꯕ ꯑꯗꯨꯝꯅ ꯄꯥꯠꯇ ꯃꯇꯝ ꯀꯨꯏꯅ ꯉꯥ ꯐꯥꯗꯨꯅ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏ ꯑꯣꯛꯅꯈꯤꯕꯗꯒꯤ ꯏꯃꯥꯒꯤ ꯈꯣꯡ ꯑꯁꯦ ꯑꯗꯨꯝ ꯆꯠꯄ ꯌꯥꯈꯤꯗ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤꯗꯣ ꯋꯥꯗꯨ ꯇꯥꯕꯗ ꯍꯩꯃꯥ ꯑꯩꯅ ꯊꯥꯏꯅ ꯃꯤꯒꯤ ꯉꯥ ꯍꯨꯔꯥꯟꯕꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯈꯤꯕ ꯅꯨꯄꯤꯗꯨꯅꯤꯅ ꯁꯤꯗꯤ ꯊꯥꯏꯅ ꯆꯟꯗ꯭ꯔꯤꯄꯥꯠꯇ ꯃꯤ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯤꯒꯤ ꯂꯥꯡ ꯀꯥꯏꯕ ꯂꯨ ꯀꯥꯏꯕ ꯌꯥꯝꯅ ꯇꯧꯗꯨꯅ ꯉꯥ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯀꯜꯂꯛꯏ ꯅꯣꯡꯃꯗꯤ ꯑꯁꯨꯝ ꯇꯣꯏꯁꯜꯂꯛꯄ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯁꯥꯎꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯆꯠꯄ ꯌꯥꯍꯟꯈꯤꯗꯕꯅꯤ ꯂꯥꯏꯔꯦꯝꯕꯤꯗꯨ मुरुम मुरुम सोंदुना बेमा कदौरगे नंगना मुरुम मुरुम सोलिदुबो कइसु तौदि इमा अदो इमा नुमिसु तासलकदौरे नचामुक चलगे हयें मुलागे को असी हाइरमनगा लाइरेंबिदो थुना मांख्रे चंद्री वांगांगबो फावबो नंगहौद्रे हाइमा ओंथोकना थुख्रेदा इस मसकना रोल अमा फजरिबा कनागे मचाबो ओइरिगबा इचा नुपासे ममा लौदना नुपी मसक फजबदि खनबा हैनि मासु फमुंदगी येंथरकपदा इमुंग अदु सिट नाले महौसाना माना तौरंबा अदुमना चंद्री नुंगाइतना ngасidi yumsi yum mali koire asumna tawba ukida khamba ngasidi nga khara phaba aduda haraure khamba mapu aduda ipo ngasidi nga su khara phare ima su harauzarani khara ngana karage kadai kadai yenge nga kona aduda nga khara yawbudu ubada o phare phare si oredi namana chagi konaran chalo chalo aine kaithel ka khibasing ado kumnakpa nga hangai khige phare ipu अदुदी इपु लेबियोखो नसुदे हंजरमलगे इमुंगी थबक मयाम अमसु लेहौरी खंबा थोना मयुमदा हलाई थोंगाल अदु हेक चंगलकपगा मनम नुंसिरबा दोक मनम अदुना याइबदम मनम सिदे ओथोकना नुंसिरेदा कनागी इमुंगी ओरिगोबा लाइगा तसिंगना चंगदबा माले असमना चंगलकपगा मंगोल सुमांग अदु वाइसेट नाना ताइथोक्तुना दुक थालंबा अदुदा ए कइनो तौरिसिना अखोय मानुबु नाबा फरजालो खंबा ममाबु कौकौदुना चंगई करिनुने इमागी बो नंगना अतुक फिंगना लाइदुबो इमाना फरबो कदाइदगी फगबनोदा इमागी बो अदुदी वाइसना कनाना तैरिबा दुक थालिसिना कनाना ममा आइगोंदा मु इकाइरि मालिनि माना थारकपना माने हेक थारागा चंद्री मादी तसेंगना खंबना थारे इबोय निंगजबनी लाइरेंबिना हाइरमबदो थाजरिबनी खंबा चाखुम चंगदुना येंगलुबदा सेतनाना लोइसलंबा अदुदा इमा कनाला आमगे वानी इमुंग सिबो सिटनाली सिबो इमागी बुंगो इमा कैसु खंदे इकाइगनु ममागे मतव अदुदा खंबा मकोक ngawre मादी लाइरेंबिना तौरिबदु कैसु खंगबा नते
Kaino ima na ngangidugo mamay makok apta samnadri. Karino ni ibungo nangna imagi nakta imungi thabak loisinba nupi ama tharakpa adubu mana tawrambani mi. Kari nupi haiba. Hoine ichana tharakpani haina imau oigadoribi ado mafam asida laami. Ichadi nupi khanbaga onthokna haikre. Masakna masak phajariba cha insang thongbana hairiba. Kayada hawkre mana thongliba insangdo. Khamba makok adu goro goro holi aduga. Kaino haisibo chaksu thongambra haise. Hoine imabune chak pijaramlibani ne. Imagi mo oidoine na aina tharakpani so hairiba. Hoine nangbu patanga phahori nangna pirakpani haina nga paini na mana thonglamlibado. Khamba khanba yaba khalle adubu langla langjin amata phangdrabada imagi simangdi nateko chathoda mathong maram khangdaba nangna uriba natro toriba mayamse khamba perum tawraga aibu aina nupi thakidemi kaide nupi numi khong hamba phawa nangda kansida nupi kaina yumona na jangaku soidana orangani maido kadaidagi nang sunga phahori hai adu phajana mana hairidubu pharima ai kona kanano kaino do hangage khamba chak sang changlubada magi chak adu ningthijana kuptuna lairami khamba chak adu hangtoktuna yenglubada manam side haurani he imai nga mayam siga phajana hekta phudaragi chaknaga chak lambane khamba phajana khongrai chanduna chak adu chake tawba wakhal ama laktuna ai sidi chak se hana hekta chaba yajeko ga ba chalamdana kadai legre khoi hodong sirum narum tawam lebada khamba chak adu phajana totuna minu la se ngasi de pena charoko hodong adu amukta chadaba insang do thaba adu da chak adu loina cha thokre chaini kimta tawdini sidi khamba kanana thonglambano khangdabana chak adu pa heta chaba ngamje mamada amu ima kaidawrage ne nangna amuk lawri duwa chak se ima su chare heba natro chare yamna hawbani ima chaba kayam kuireda nang laktringai dana charabani khamba mathamoida aisu charage ima su hodong su amta sidi aisu siroida khamba chak adu kothaduna phajana toli aduga chakhom ama chana naba namsilli kaino heside khuhaw side hawamni khamba chak adu chakhom chare mikup amada adu yamba chak adu loina chare khamba chak mayam aduna masadu warabra khangde haure he kanai machana bu thongami ba asuk yamna hawba injang amu phawba chadrine nongan bedagi nimitaba phawba peruk yeli alu da tawar lairabani na khamba ngasidi thabak pumba adu sitna na loisalamba aduda ma kaya di nungaire magi mathawamta leitre chandrina machada hai sida law khamba makho taithok na mamagi manakta fami aduga kayamuk leirage ima sengna hayo nupi machado kanagi machano kayam kuire khangnaba nupi machado thuna pusalao mane yumasida leibadane yumase lakhami changadaba maline khamba madi mangda fawba mangdriba thabakni khamba hagotuna as kaidenu da ima ai nupi do kanano haiba amta khangde ai amta thigalakige aduga kona khanarase asi hairamnaga khamba magi kada changlai nae de hai wakal sagatpade aingodagi hel khamba magi ka adusu langtik langna leirambaduda ba phamung ka se phajana semamine khamba phamung aduda chongkhatuna fami aduga hai sidi munmunggalawine nungaine khamba phamung aduda fan chongduna sanai aduga masigi nupi se achama nupi di mande mana nongba khaglak sida tawramba mayam si yongone khamba nupi adu kana oiramgadage haina khanba makai khalaga tumthakre khamba ngasidi phamung nungaiba aduga nahan makai hogotpa matam adudagi hentokna tumduna leire chandrina phamungdagi hai khamba nangbu hogoloni he khamba tade yam nungaina matinga taba makai tumduna lei chandrina amukaso karino ne masigi angang asibo haujuk phawba tumduna leirisibo khamba nangbu dai braimi khamba mit singlaktuna hogolai khamba mamada tare hogolagi khamba thong hangthoklubada numit adu fana thengduna leiramne as matam sidi ayorumne dana kamdongni sidi
Khamba mana tawgadaba thabak mayam adu loisallamlaga pata thuna lai. Ahal adudi mi fawba phana yamna honba loiramle. Khamba ubada. Khamba, kaidawre thenga idi. Kari tawre, ipu da tamuni he. Ipu, sumdobani. Marangse, nasuna yumda hankibada asumna tawrami. Khamba na tawramliba bumba loina tamlami. Ahal adu thawa isa sadana noklaga. Hai, angawba, adugi nangna pakhatuna tawriba. Isis, naraibak phayidi haidi. As, karamna sida aina laibak phay haidoino. Yengoi, ipu wa haige. Nupi ama, nupa magi yumda laktuna adumna tawraba haibase. Nangbu pamjaba nungsijaba misak ama leiduna tawribani. Khangaba. Khamba madi pakhangni haiduna. Mapunsi adugi oina kanagumbi nupi amata fawba apam nungsi pokluba amadi. Mina mangonda poklakpa ama fawba leikiba natte aduna ngakna. Kari, ipu, aiba. Hoini isubu nine. Isubu kari watan. Isu dine, nupa thoi. Chung phiral chai. Isu da awat pa kari mata leite. Kari gi nupi na pamdoi. Adubu ipu, aina ngaklibadi nupi do kanano haiba adu shukhangde. Aingonda mamangda kaimta hairakhibasu leite. Wapamasigi matangda. Tungaide ibo. Nupi na pamjaba nupa dine. Kaidong nungda hairak loimye bondho. Khamba masu nupi adubu kana oirabano haina mathamoida langtaknaba amadi khangningbana pik thankre. Mi khara lakpa aduda ahal aduna. Khamba, nang mi se amukta thindokpiruro. Ipu wari ngahakta pothagi. Phanibu. Cho. Khamba mi sing adu thindokpa chatkre. Lairembi iyai adudagi futlangna fawgalai aduga. Is, numitsidi phana thengledana. Aiti onthokoina tumuredana. Lairembi akoibatuda ngahak yengai aduga. Karino ne tamba pakhangduba laktabra. Lairembi khambana iyai yauramdai aduda wana hi honbado uraga. Haima, hada leirene. Hi machasida tongliba miyamasidi. Madi pubuda waramani. Ngahaktabu yawirukige. Lairembi ising aduda lupthakiduna khambagi hi maya aduda fagolaktuna hi aduda sadhekta phamtharai. Kaino, masigi nupisibu kita phawba changsinrisina. Maningase ichawhe. Laisabi ani yawba aduna. Lona hairai asumna. Nupiya, nupasi khara mocharasu rasi leidra. Aisu ngasai khalamini. Mamai matek ase. Areba makai rasi se haizalle wani. Ani duna sanariba wari do taraga. Kaino moina tumina dongi de leitadan. Iranga mu tokshilesina. Nupi amana mo ai toksenge. Ibong, somdagi thambase amta hekisiba. Somdaise. Hoi. Somdaise. Khamba thambal tamna thawzili madu ubada lairembi aduna. Thambal lomdaga hek thawziladana. Masigi nupasisu nupina hairadi khangnidana nang. Khamba thambaludu hektuna. Yara draibema. Laisabi amana maraidu araiba makai konduna khambagi makhot aduda thengduna. Yara niye ibong. Haima. Migi makhut kasi thengine. Pai. Hido honba ngamhaloge ko. Asi haiduna lairembi adu lumhalle. Khambadi hi adu khanglum tharakpa aduda. Ibema, kaidogo yawge hi sibo khanglum tharai sibo. Ibong, akoidi kaisu tawdi. Aigi bamna oira zalane. Nati. Ibong, naudo kharakana honbiyo. Khamba, yangkhatna honba laknaba aduda humang tap tarai. Laisabi aduna. Ibong, aisu honba yawbirake. Ibong yang wana ure. Kaide ibema, nabong ay dumtawge. Ichal hoi wani, adum phamo. Yani ibong. Asi haiduna laisabi duna naudo tapaiki. Haima. Nauga si paikre. Nupasi su pine. Pare. Adudi hi se. Amuk thok nomhangeb. Hi adu nomlakpa aduda laisabi ani du pakhatna. Ibong, kaino tawri sibo? Hoine, nomine. Ibong, anta lepiku. Hi se asumna tawbadi. Yararoi. Lairembi mayamna nungsa thiba aduda. Phanabu nungairi. Asi haiduna hi da tongliba nupising adu iyaida tagadabugum tawraklami. Laisabi aduna. Kaino da, nangi hi sibo. Tawgina tawba mamale. Matung manaw higa tongba yaba nate. Asi haiduna hi adu mapal fawba yawdana. Makongna oina jom chatkre. Khamba makok adu hotuna.
ꯁꯦꯜꯁꯨ ꯑꯝꯇ ꯄꯤꯔꯝꯗ꯭ꯔꯤꯅꯦ. ꯏꯕꯦꯝꯃ, ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯀꯣ. ꯍꯣꯔꯦꯟꯗꯤ ꯏꯃꯥꯗꯣ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯅꯤ. ꯍꯣ ꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯍꯦꯜꯂꯨꯌꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯈꯝꯕ ꯃꯥꯗꯤ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕ ꯅꯠꯇꯦ, ꯑꯗꯨꯅ ꯃꯊꯥ ꯁꯥꯅ ꯑꯗꯨꯝ ꯂꯩ. ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯊꯟꯇ, ꯍꯩꯃꯥ, ꯑꯩꯅ ꯉꯥꯡꯉꯤꯁꯤꯗꯤ ꯃꯥꯗꯤ ꯇꯥꯔꯝꯃꯣꯏꯅꯦ. ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯗꯤ ꯃꯥꯅ ꯍꯥꯟꯅ ꯌꯨꯝꯗ ꯆꯠꯈꯤꯕ ꯇꯥꯔꯦ. ꯑꯩ ꯆꯠꯂꯨꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯡꯈ꯭ꯔꯦ. ꯈꯝꯕ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯊꯥ ꯁꯥꯅ ꯂꯥꯛꯏ, ꯑꯗꯨꯒ ꯃꯄꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ. ꯑꯍꯜ ꯑꯗꯨꯅ, ꯍꯥꯏ ꯈꯝꯕ, ꯅꯪ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ ꯏꯕꯣ, ꯆꯦꯛꯁꯤꯜꯂꯨꯀꯣ. ꯏꯕꯣ, ꯑꯩꯕꯣ, ꯑꯣꯟꯊꯣꯛꯄ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤꯗ. ꯁꯦꯜꯁꯨ ꯌꯥꯝꯅ ꯇꯥꯟꯖꯕ ꯅꯠꯇꯦ, ꯃꯈꯣꯏꯁꯨ ꯑꯝꯇ ꯄꯤꯔꯝꯗ꯭ꯔꯤ. ꯁꯦꯜ ꯑꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ, ꯑꯩꯅ ꯄꯤꯔꯁꯨ ꯌꯥꯏꯅꯦ. ꯑꯗꯣ ꯍꯤꯗꯣ ꯅꯪꯅ ꯅꯤꯛꯄꯗꯤ ꯅꯠꯇꯦꯀꯣ? ꯀꯥꯏꯗꯩꯅꯣꯗ ꯏꯕꯣ, ꯑꯩꯅ ꯅꯤꯛꯄ ꯅꯠꯇꯦ, ꯃꯁꯥꯒꯤꯅꯤ. ꯐꯔꯦ ꯐꯔꯦ, ꯍꯟꯗꯛ ꯂꯥꯛꯄ ꯇꯔꯜꯗꯗꯤꯅꯦ ꯑꯩꯒꯤꯗꯤ ꯊꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯪ ꯑꯣꯏꯅ ꯍꯣꯟꯖꯔꯣꯀꯣ. ꯈꯝꯕ ꯆꯔꯥ ꯐꯥꯎꯗꯤ ꯍꯦꯜꯂꯔꯣꯏ ꯍꯥꯏꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯉꯥꯟꯊꯣꯔꯛꯏ. ꯈꯝꯕ ꯃꯤ ꯉꯥꯏꯅ ꯉꯥꯏꯅ ꯊꯔꯣ ꯀꯟꯅ ꯍꯦꯛꯂꯤ. ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯤ ꯈꯔ ꯂꯥꯛꯂꯤ. ꯑꯍꯜ ꯑꯗꯨꯅ, ꯍꯥꯏ ꯈꯝꯕ, ꯊꯔꯣ ꯍꯦꯛꯄꯅ ꯀꯥꯟꯅꯔꯣꯏ, ꯂꯥꯎꯅꯤ, ꯃꯤ ꯂꯥꯛꯏꯅꯦ. ꯈꯝꯕ ꯍꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ. ꯑꯗꯨꯒ, ꯏꯅꯦ, ꯁꯤꯗ ꯑꯣꯏꯅ ꯇꯣꯡꯕꯤꯔꯣ. ꯍꯥ, ꯅꯪꯒꯤꯁꯤꯗ? ꯑꯧ, ꯑꯩꯒꯤꯁꯤꯗ ꯑꯣꯏꯅ ꯇꯣꯡꯕꯤꯔꯣ. ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯈꯝꯕ, ꯇꯞꯅꯗꯤ ꯍꯣꯜꯂꯨꯀꯣ. ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯌꯥꯡꯅ ꯍꯣꯟꯕꯗꯣ ꯏꯅꯦꯈꯣꯏꯗꯤ ꯃꯤꯍꯨꯟꯁꯦ ꯏꯌꯥꯏꯗ ꯇꯥꯒꯦ ꯇꯧꯏ. ꯆꯣ, ꯇꯞꯅ ꯇꯞꯅ ꯍꯣꯟꯕꯤꯌꯨ ꯈꯝꯕ. ꯍꯣꯏ ꯏꯕꯣ. ꯈꯝꯕ ꯃꯕꯨꯛꯅꯤꯡꯗ, ꯏꯍꯦ, ꯂꯥꯏꯔꯦꯝꯕꯤ ꯏꯕꯦꯝꯃ, ꯍꯟꯗꯛꯇꯤ ꯅꯤꯛꯂꯛꯀꯅꯨꯀꯣ. ꯍꯟꯗꯛꯁꯨ ꯍꯦꯛ ꯅꯤꯛꯂꯛꯂꯕꯗꯤ ꯑꯩ ꯆꯔꯥ ꯁꯣꯏꯗꯅ ꯍꯦꯜꯂꯅꯤ. ꯆꯥꯛ ꯌꯥꯎꯗꯅ ꯇꯨꯝꯕꯁꯦ ꯅꯅꯥꯏꯗꯤ ꯉꯝꯖꯗꯦ. ꯈꯝꯕ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ, ꯈꯝꯕ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯈꯣꯏꯔꯝꯃꯨ, ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ. ꯑꯗꯨꯝꯅ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗ ꯃꯥꯒꯤ ꯃꯐꯝꯗ, ꯃꯥꯕꯨꯅꯦ ꯅꯕꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯒꯗꯕꯅꯤꯀꯣ. ꯈꯝꯕ ꯃꯀꯣꯛ ꯉꯥꯎꯏ. ꯃꯥꯅ ꯇꯧꯔꯤꯗꯨꯒ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯒ. ꯈꯝꯕ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯤ ꯑꯗꯨ ꯑꯗꯨꯝ ꯍꯣꯜꯂꯤ. ꯁꯣꯝꯗꯅ ꯂꯥꯏꯔꯦꯝꯕꯤ ꯆꯟꯗ꯭ꯔꯤꯗ, ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ. ꯍꯩꯃꯥ, ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕꯣ? ꯍꯣꯏ, ꯃꯥꯗꯤ ꯍꯤ ꯀꯟꯅ ꯍꯣꯜꯍꯧꯔꯤ. ꯍꯜꯂꯛꯄꯗ ꯌꯥꯝ ꯋꯥꯏꯅ ꯆꯥꯛ ꯊꯣꯡꯉꯝꯃꯣꯅ ꯊꯣꯡꯕ ꯂꯥꯛꯏꯅꯤ. ꯍꯥ, ꯃꯥꯅ ꯉꯁꯤꯁꯨ? ꯍꯣꯏ ꯏꯃꯥ. ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯨꯅ ꯆꯪꯈꯤꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯛꯏ. ꯆꯟꯗ꯭ꯔꯤ ꯃꯆꯥꯅ ꯑꯃ ꯍꯥꯏ, ꯃꯥꯅ ꯑꯃ ꯍꯥꯏ ꯇꯧꯕ ꯑꯗꯨꯗ, ꯑꯩꯕꯨ ꯀꯔꯤꯅꯣꯅꯦ? ꯏꯆꯥꯅꯗꯤ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯒꯅꯤ? ꯆꯟꯗ꯭ꯔꯤ ꯋꯥꯈꯜ ꯇꯥꯗꯦ. ꯂꯥꯏꯔꯦꯝꯕꯤ ꯆꯟꯗ꯭ꯔꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯃꯥ, ꯏꯁꯤꯡꯁꯨ ꯁꯥꯍꯜꯂꯤ. ꯉꯁꯤꯗꯤ ꯏꯔꯨ ꯑꯝꯇ ꯂꯨꯁꯤ. ꯅꯨꯃꯤꯠꯁꯨ ꯌꯥꯝ ꯂꯩꯔꯤ. ꯏꯃꯥꯕꯨ ꯏꯔꯨ ꯍꯥꯏꯕ? ꯍꯣꯏ ꯏꯃꯥ. ꯕꯦꯝꯃ, ꯏꯃꯥꯁꯨ ꯑꯃꯨꯛꯇꯅꯦ ꯁꯨꯗꯣꯛꯑꯝꯃꯨꯁꯦ. ꯏꯆꯥ ꯅꯨꯄꯥꯅꯅꯦ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯄꯁꯤꯗ ꯏꯃꯥ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯔꯕꯅꯤ. ꯅꯪꯒꯟꯒꯁꯦ ꯍꯟ ꯊꯥꯡꯂꯝꯒꯗꯕ ꯃꯥꯜꯂꯤ. ꯂꯥꯛꯑꯣ. ꯆꯟꯗ꯭ꯔꯤ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯂꯛꯏ. ꯂꯥꯏꯔꯦꯝꯕꯤꯅ ꯏꯁꯤꯡ ꯑꯗꯨ ꯊꯥꯡꯇꯣꯛꯇꯨꯅ ꯏꯔꯨ ꯂꯨꯕ ꯍꯧꯔꯛꯏ. ꯃꯀꯣꯛ ꯑꯗꯨꯗ ꯁꯔꯞ ꯑꯊꯤꯠꯄꯗꯣ ꯍꯩꯖꯤꯟꯕ ꯀꯥꯟꯗꯗꯤ ꯍꯤꯛꯄꯤ ꯃꯌꯥꯝ ꯑꯃ ꯑꯣꯔꯣ ꯇꯥꯔꯛꯏ. ꯂꯥꯏꯔꯦꯝꯕꯤꯗꯣ ꯍꯪꯒꯣꯏꯅ, ꯍꯩꯃꯥ, ꯀꯩꯅꯤꯒꯦ ꯁꯤꯗꯤ? ꯇꯤꯟ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯑꯦꯅ. ꯂꯥꯏꯔꯦꯝꯕꯤ ꯀꯤꯗꯨꯅ ꯆꯠꯊꯣꯛꯏ. ꯆꯟꯗ꯭ꯔꯤꯅ, ꯕꯦꯝꯃ, ꯇꯤꯟ ꯅꯠꯇꯦ, ꯍꯤꯛꯄꯤ ꯍꯥꯏꯕꯗꯨꯅꯤ. ꯀꯩꯁꯨ ꯇꯧꯔꯣꯏ. ꯂꯥꯛꯑꯣ. ꯏꯃꯥ ꯂꯨꯒꯦ. ꯁꯔꯞ ꯃꯍꯤꯁꯦ ꯁꯤꯗ ꯍꯩꯔꯛꯎ. ꯂꯥꯏꯔꯦꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯏ. ꯆꯟꯗ꯭ꯔꯤꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯔꯥ ꯑꯗꯨ ꯈꯨꯗꯦꯡ ꯑꯃ ꯊꯟꯒꯗꯧꯔꯦ. ꯂꯥꯏꯔꯦꯝꯕꯤ ꯃꯥꯁꯨ ꯑꯣꯟꯅꯤꯡꯂꯛꯂꯤ. ꯑꯗꯨꯒ ꯆꯟꯗ꯭ꯔꯤꯒꯤ ꯃꯅꯒꯟ ꯑꯗꯨꯁꯨ ꯅꯨꯔꯥ ꯀꯟꯅ ꯇꯛꯂꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯊꯟꯇ, ꯀꯔꯤꯅꯣꯅꯦ, ꯃꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯕꯨ ꯑꯁꯨꯝꯅ ꯂꯣꯏ ꯇꯧꯖꯥꯠꯂꯣ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯃꯣꯠꯈ꯭ꯔꯦ ꯋꯥꯅꯤ. ꯅꯨꯄꯤꯁꯦ ꯆꯍꯤ ꯀꯌꯥ ꯂꯨꯖꯔꯛꯇ꯭ꯔꯖꯥꯠꯅꯣ? ꯏꯃꯥꯕꯨ ꯅꯥꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯕꯦꯝꯃ, ꯆꯍꯤ 6-7 ꯁꯨꯔꯛꯑꯦ. ꯑꯁ, ꯆꯍꯤ 6-7 ꯏꯔꯨꯖꯔꯛꯇꯕꯒꯤ ꯅꯨꯔꯥꯅꯤꯅ ꯁꯤꯗꯤ. ꯑꯗꯨꯗꯤ ꯏꯃꯥ, ꯅꯥꯕꯗꯒꯤ ꯏꯔꯨ ꯑꯃꯨꯛ ꯐꯥꯎꯕ ꯂꯨꯖꯗ꯭ꯔꯤꯕ꯭ꯔꯣ? ꯂꯨꯔꯦꯗ, ꯑꯃꯨꯔꯛ ꯑꯅꯤꯔꯛꯀꯨꯝꯕꯗꯤ ꯂꯨꯈ꯭ꯔꯦ. ꯑꯗꯨꯗꯤ, ꯑꯁ, ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯂꯥꯏꯌꯦꯡꯕ꯭ꯔꯣ? ꯐꯔꯔꯣই ꯍꯥꯏꯕ꯭ꯔꯕ? ꯑꯗꯨꯃꯛꯇꯤ ꯍꯥꯏꯗꯦ. ꯃꯇꯝꯕꯨꯗꯤ ꯈꯔ ꯆꯪꯒꯅꯤ ꯍꯥꯏ. ꯂꯥꯏ ꯇꯣꯏꯅ ꯈꯨꯔꯨꯝꯁꯤ ꯍꯥꯏꯔꯛꯏ. ꯏꯃꯥꯁꯨ ꯐꯔꯒꯗꯤ ꯍꯥꯏꯅ ꯃꯇꯝ ꯈꯔꯗꯤ ꯈꯨꯔꯨꯝꯂꯝꯃꯤ. ꯑꯗꯨꯕꯨ ꯗꯣꯈꯤꯅꯥ ꯌꯥꯝꯅ ꯆꯥꯎꯅ ꯂꯧꯕ ꯑꯗꯨꯗ ꯏꯃꯥꯅꯦ ꯍꯨꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯔꯨꯝꯈꯤꯗ꯭ꯔꯦ. ꯂꯥꯏꯔꯦꯝꯕꯤ ꯆꯟꯗ꯭ꯔꯤꯕꯨ ꯇꯩꯊꯣꯛꯄꯤ. ꯏꯃꯥ, ꯉꯁꯤꯗꯤ ꯃꯥꯡꯒꯣꯜꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨ ꯂꯥꯛꯑꯣ. ꯁꯝ ꯀꯪꯍꯟꯕ ꯑꯣꯏꯅ ꯅꯆꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯆꯟꯗ꯭ꯔꯤꯅ ꯂꯥꯏꯔꯦꯝꯕꯤꯗꯨ ꯌꯦꯡꯗꯨꯅ,
Is, tasengna ka imo oirabadi kayada nungaini. Horendi handahalakisana. Asengba ma chap chana hainage. Ima, ngasidi nga thongba chasira. Ima thau chaba yabra. Chandri nga palakpa aduda matin yoli. Bema, karigi yadani chabadi loina yai. Ima na naiba haibabu chatpa ngamdaba sikhaktani. Chatpa ngamdrabani na phamungda asum leishanba. Masina ne chaka sadre ahanga uisilai. Aduda ne pungson sonthakibani imasi. Hoi ima, adudi ngasigidi nga ahauba thonglaga charase. Nangsu chagadoribro, nangbu haladoiro. Aisa chadoine ima. Nungaireda, cho, thongto uro. Ma hala ani ngahak leiredi. Lairembido imungdagi insang manam nungshiba mathadorai Chandrina. Is, manam sidi. Aibu ngasisibu manglane. Asi haiduna masamantada khupakna thajinjai aduga. Nateda, naida. Khamba social khara fangle haiduna harauna lai. Sumang maton yorokpaga. Injang manam sidi. Kanadai werjan. Hauranida. Chabusu phangoi ngahaktabu namgige. Khamba samangda leptuna laithokre Chandri machapu uraduna. Hai, ibungo, aduda laibana kanaroi, lau. Khamba nganggduna changlei. Injang manam sidi thaini imana thongkiba manamdo ningsinglakduna tawbani. Chandri nokfetka tawraga. Hai, imadagi henbi ama laibani chakhumda adunani. Kariya, akhoida. Hoine, changaga yenguchone. Chandri iruduna makoko chotuna lairamba aduda. Ima, nangbu irulu zabaga ngamabra. Nangna lotana tawrido ima loina khangi. Iru sisune aina luba nate. Kanana luriba. Hai apangba. Nangna singdena tawrido ima loina khangjare. Amukta changlaga yengu soidana khanglani. Lairembi adu mapalda ngangnaribado tabada. Bachanu pasila amali. Aidi kamai tawni. Si injang sisu loidri. Kamtawni sidi. Khamba yumyaya aduda. Kanano ne akhoi maga iruzarisiba. Lairembido khamba changlakpaduda. Sidi loi soinaba tari. Ai chalhauragi. Injanga mana maraina thongjahaurasani. Lairembido mangkre khamba changlakpa aduda kanamta lairamdabaduda. Ima, kanamta su laitana. Injang adu uyanuda sauduna laiba aduda khamba changsinduna yengi aduga. Nga thongbani ne sidi. Imana haise chumdi chumbajani. Khamba akoibaduda kana laige haina ko yengi aduga. Kana laige thoro. Lairembi adudi mangkrabani. Khambana kauriba aduda Chandrina. Hai, karino amuk lauridubo. Ima, kanam laiti. Kariya, haujida nga thonghobadubo. Hoime ima nga di thongaga leirameba. Hai, adudi amta thi. Nang lakpaduda lotkiba soidan oirangani. Khamba thiba yaba thire adubu phangdrabada. Ima laiti. Laiba mido kanano ningthina hangba kaidogi imabo. Hanglibani mi nangna tharakpani sitani mana hairiba. Ima, imungse karino ma itau tawreko. Apatasu hise amomungni. Ai kamai tawduno khangdida. Ibungo, soidri. Yumse lairamira khangdaba ama changi. Phari, hayengdi nang thabakka chalurani. Ma lakpa ngaiduna adum layo. Ma lakpaga imai cha changduna mabu pharasi. Aduna pharni ma. Asumna mama machana lairembi adu lakpa ngaiduna laikre. Adubu lairembi de makhoina. Mabu ngaiduna laire haiba khangduna yumaduda suklak laktre. Khamba lairembi aduna laktrabada. Ima, asumna matamangduna sum laibisi yabanate. Masulak ningala asano. Aisu ai ithaudo adum tawragi. Phare, aduna pharani. Adubune. Imadi isase ngahak phawba leitadri. Kaido leitadrino. Mana laaga phattaba tawbusu nate. Imungi thabak mayam asi loina loishanbiramibani. Phanadum phari. Mi oiraga minai tari. Lai taragana lai minai tari. Hai dini nangbo. Taramdana amu. Khamba magi mapot machay adu lauthokduna. Kaido pharuiduino. Minai haibabu kaidorage. Chale. Horengana karage. Khamba du patamna lai. Ahaladuna khamba ubada. Hai, Khamba, naha makai kaidori patalaktrabadi. Ipu, angakpa thaudukne. Khamba ahaladuna wari pumbali rai. Ahaladuna noktuna. Hai, Khamba, karino madi lairiko. Ipuna hairisini. Mado, ipuna khanbada mi mandeko. Khamba kina. Kaino de ipu. Ipu su onthok pa. Hai, apangba.
ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯠꯇꯕ ꯅꯠꯇꯦꯅꯦ. ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯈꯝꯕ ꯑꯩꯕꯨ ꯑꯁꯥꯏꯐꯥꯎꯗ ꯊꯤꯜꯂꯨ. ꯐꯅꯤ ꯈꯨꯔꯥ. ꯏꯄꯣ ꯍꯜꯂꯛꯑꯒ ꯋꯥꯔꯤ ꯁꯥꯔꯁꯤ. ꯈꯝꯕ ꯅꯨꯄꯥ ꯑꯗꯨ ꯊꯤꯜꯂꯨꯗꯨꯅ ꯍꯜꯂꯛꯏ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯩꯃꯥ ꯑꯃꯨꯛ ꯂꯥꯛꯑ ꯃꯥꯜꯂꯤ. ꯃꯁꯛ ꯑꯁꯦ ꯅꯍꯥꯟ ꯃꯈꯩ ꯎꯗꯕꯒꯤꯔ ꯈꯪꯗꯦ ꯍꯦꯟꯅ ꯐꯖꯊꯣꯛꯏ. ꯈꯪꯒꯅꯤ ꯉꯁꯤꯗꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯒꯦ. ꯂꯥꯏꯔꯦꯝꯕꯤ ꯍꯤ ꯑꯗꯨꯗ ꯊꯋꯥꯏ ꯆꯪꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯍꯧꯔꯤꯕ ꯆꯔꯥꯡ ꯑꯗꯨ ꯐꯣꯏ ꯐꯣꯏꯗꯨꯅ ꯆꯥꯔꯛꯏ. ꯈꯝꯕ ꯃꯇꯧ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯍꯤꯅ ꯆꯔꯥꯡ ꯆꯥꯔꯤ. ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯩꯗꯤ ꯏꯌꯥꯏꯁꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ. ꯐꯔꯦ ꯑꯩꯒꯤ ꯊꯥꯡ ꯑꯁꯤꯅ ꯍꯦꯛꯇ ꯌꯥꯜꯂꯒꯦ. ꯈꯝꯕ ꯊꯥꯡ ꯑꯗꯨꯅ ꯆꯥꯔꯤꯕ ꯆꯔꯥꯡ ꯑꯗꯨꯗ ꯅꯪꯕꯨꯗꯤ ꯑꯩꯅ ꯉꯝꯃꯤ. ꯅꯪꯒꯤ ꯄꯥꯔꯤ ꯄꯨꯔꯤꯕꯨꯗꯤ ꯑꯩꯒꯤ ꯄꯥꯔꯤ ꯄꯨꯔꯤꯅ ꯉꯝꯃꯤ. ꯍꯦ ꯍꯥꯏꯗꯨꯅ ꯍꯤ ꯑꯗꯨꯗ ꯊꯥꯡꯅ ꯌꯥꯜꯂꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯩ ꯁꯤꯔꯦ. ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯦ. ꯈꯝꯕ ꯉꯛꯅ ꯈꯝꯕꯗꯨ ꯏꯌꯥꯏꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯍꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯀꯥꯈꯠꯂꯛꯑꯣ ꯁꯤꯕ ꯇꯥꯔꯤꯅꯤ ꯅꯪꯕꯣ. ꯂꯥꯏꯔꯦꯝꯕꯤꯅ ꯃꯈꯨꯠ ꯄꯤꯗꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ. ꯈꯝꯕ ꯋꯥꯗꯤ ꯉꯥꯡꯗꯅ ꯇꯜꯂꯦ ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ. ꯍꯦ ꯑꯄꯪꯕ ꯀꯩꯁꯨ ꯀꯤꯔꯨꯅꯨ. ꯅꯪ ꯑꯩꯕꯨ ꯀꯤꯕꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯕ ꯇꯥꯔꯤ. ꯄꯤꯔꯛꯑꯣ ꯅꯈꯨꯠꯇꯣ. ꯈꯝꯕꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ. ꯈꯝꯕ ꯏꯁꯤꯡ ꯈꯔ ꯊꯛꯈꯤꯕ ꯑꯗꯨꯗ ꯂꯣꯛ ꯀꯟꯅ ꯈꯨꯔꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯌꯣꯃꯥ ꯌꯦꯡꯉꯨ ꯇꯨ ꯅꯪꯅ ꯌꯥꯜꯂꯛꯄꯗ ꯁꯣꯛꯏꯅꯤꯅꯦ. ꯂꯥꯏꯔꯦꯝꯕꯤ ꯑꯁꯣꯛꯄꯗꯨ ꯌꯦꯡꯍꯜꯂꯤ. ꯈꯝꯕꯅ ꯑꯩꯗꯤ ꯅꯪ ꯌꯥꯎꯏꯁꯨ ꯈꯪꯗꯦ. ꯍꯤꯅꯕꯨ ꯆꯔꯥꯡ ꯆꯥꯕ ꯍꯧꯅꯕ꯭ꯔꯣ? ꯑꯗꯨꯅ ꯌꯥꯟꯕ ꯇꯥꯕ. ꯈꯪꯗꯦ ꯑꯩꯕꯨ ꯊꯥꯡꯅ ꯌꯥꯟꯕꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯑꯩꯕꯨ ꯅꯈꯣꯏ ꯌꯨꯝꯗ ꯄꯨꯕ ꯇꯥꯕꯅꯤ. ꯈꯝꯕ ꯀꯤꯕꯅ ꯑꯃꯨꯛꯁꯨ ꯆꯣꯡꯊꯒꯦ ꯇꯧꯏ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯐꯥꯗꯨꯅ ꯍꯦ ꯑꯄꯪꯕ ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯝꯅ ꯂꯨꯕ ꯖꯒꯥꯅꯤ ꯅꯪꯅ ꯇꯧꯔꯤꯗꯣ. ꯆꯣꯡꯕꯨ ꯆꯣꯡꯊꯔꯗꯤꯅꯦ ꯑꯗꯨꯝ ꯁꯤꯕ ꯇꯥꯕꯅꯤ. ꯈꯝꯕ ꯀꯤꯅ ꯍꯤ ꯑꯗꯨ ꯑꯗꯨꯝ ꯇꯣꯡꯂꯦ. ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯤꯕꯗꯨ ꯂꯣꯏꯅ ꯂꯤꯔꯛꯂꯤ. ꯈꯝꯕꯅ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ. ꯃꯣꯏꯔꯥꯡꯊꯣꯏꯕꯤꯒꯤ ꯁꯥꯏꯑꯣꯜꯅꯤ ꯑꯩꯗꯤ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯣꯏꯕ? ꯌꯥꯅꯤ, ꯇꯧꯕꯇꯕꯨ ꯃꯤꯔꯝꯆꯠꯀꯨꯝꯕ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯗꯤ ꯌꯥꯗꯦ. ꯂꯥꯏꯔꯦꯝꯕꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯆꯠ ꯃꯌꯥꯝ ꯑꯗꯣ ꯈꯝꯕꯗ ꯂꯣꯏꯅ ꯍꯥꯏꯔꯤ. ꯈꯝꯕꯁꯨ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ. ꯈꯝꯕ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ. ꯈꯝꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯃꯥ ꯆꯟꯗ꯭ꯔꯤ ꯇꯞꯅ ꯈꯨꯝꯂꯛꯏ. ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯄ ꯅꯨꯄꯤꯗꯣ ꯁꯤꯔꯦ ꯌꯦꯡꯉꯨ. ꯆꯟꯗ꯭ꯔꯤ ꯍꯧꯒꯠꯇꯨꯅ ꯌꯦꯡꯉꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯃꯥꯅꯤ ꯏꯕꯨꯡꯉꯣ. ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯏꯆꯥꯒꯁꯨ ꯂꯥꯛꯃꯤꯟꯅꯔꯕꯅꯤꯅ ꯆꯠꯈ꯭ꯔꯅꯨ. ꯏꯃꯥꯒꯤꯁꯤꯗ ꯂꯩꯔꯁꯤ. ꯂꯥꯏꯔꯦꯝꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯏꯃꯥ ꯉꯁꯤꯗꯩꯗꯤ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ. ꯏꯃꯥꯒꯤ ꯑꯅꯥꯕꯁꯨ ꯐꯔꯗꯣꯏꯅꯤ. ꯑꯁꯨꯝ ꯇꯧꯅ ꯈꯝꯕꯕꯨ ꯂꯥꯏꯔꯦꯝꯕꯤꯅ ꯐꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ. ꯆꯟꯗ꯭ꯔꯤꯁꯨ ꯑꯅꯥꯕ ꯐꯗꯨꯅ ꯄꯥꯠꯇ ꯃꯍꯧꯁꯥꯒꯨꯝꯅ ꯀꯨꯝꯂꯝꯃꯤ꯫